ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯥꯃꯩ ꯄꯥꯏꯔꯒ ꯌꯥꯟꯕꯤ ꯑꯐꯥꯎꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯗꯅꯤ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯂꯤꯂꯕꯇꯤ ꯑꯗꯨ ꯍꯛꯀꯝ ꯋꯥ ꯆꯜꯂꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯥꯡꯂꯒ ꯅꯣꯡꯕꯨꯗꯤ ꯈꯔ ꯉꯥꯟꯊꯣꯔꯛꯑ ꯃꯥꯜꯂꯦ, ꯍꯧꯒꯠꯄꯅ ꯐꯔꯅꯤꯗ, ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯈꯔ ꯌꯥꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯝ ꯑꯗꯨ ꯄꯨꯡꯈꯠꯂꯒ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯊꯣꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯍꯩ ꯊꯥꯗꯣꯏ, ꯍꯧꯒꯠꯂꯣꯅꯦꯍꯦ, ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝꯃꯤꯀꯣ, ꯈꯔ ꯉꯟꯁꯤ꯫ ꯐꯧꯕꯣꯛ ꯇꯥꯁꯟꯒꯗꯕꯅꯤ, ꯀꯩꯅꯣ ꯈꯔ ꯃꯇꯦꯡ ꯑꯣꯏꯅꯅꯕ꯫ ꯊꯥꯗꯣꯏ ꯌꯥꯝ ꯇꯟꯅ ꯍꯛꯀꯝ ꯋꯥ ꯆꯜꯂꯒ ꯑꯁ ꯏꯃꯥ, ꯅꯪꯁꯤꯗꯤ ꯃꯤ ꯁꯃꯨꯗ꯭ꯔꯗ ꯃꯪꯂꯥꯟꯒꯤ ꯔꯥꯖꯀꯨꯃꯥꯔꯗꯨꯒ ꯀꯟꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤ ꯀꯥꯟꯁꯤꯗ ꯍꯦꯛ ꯊꯨꯒꯥꯏ꯫ ꯃꯪꯂꯥꯟ ꯊꯨꯒꯥꯏꯕ ꯍꯥꯏꯁꯤꯅꯤ꯫ ꯂꯤꯂꯕꯇꯤ ꯊꯥꯗꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯜꯂꯒ ꯍꯩ ꯁꯛꯇꯥ ꯊꯤ, ꯇꯥꯏꯕꯪꯗꯅ ꯅꯨꯄꯥ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯆꯩꯗꯣꯏꯒꯤ, ꯑꯗꯨꯒ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯗꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯥꯏꯅ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨꯀꯣ꯫ ꯊꯥꯗꯣꯏ ꯃꯃꯤꯠꯇ ꯅꯣꯏꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯤꯕ ꯑꯗꯨ꯫ ꯑꯅꯤꯗꯣ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯝꯗꯦ, ꯋꯥꯈꯜꯅ ꯑꯣꯏꯔꯤꯕꯣꯏ ꯅꯤꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯛꯂꯕ ꯑꯗꯨꯗꯗꯤ ꯑꯅꯤꯗꯣ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯕ ꯃꯈꯩ ꯌꯦꯡꯅꯔꯒ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯁꯤꯜꯂꯤ꯫ ꯀꯤꯕꯅ ꯃꯈꯣꯡ ꯑꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯅꯤꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ, ꯅꯪꯕꯨ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯊꯥꯗꯣꯏꯁꯨ ꯇꯥꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯏ꯫ ꯂꯤꯂꯕꯇꯤꯅ ꯀꯤꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯒ ꯅꯣꯡꯁꯨ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯦ, ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯚꯨꯠ ꯂꯥꯏ ꯊꯣꯛꯄꯒꯤ ꯃꯇꯝꯗꯤ ꯑꯣꯏꯗꯦꯁꯦ꯫ ꯏꯃꯥ, ꯅꯣꯡꯁꯦ ꯐꯖꯅ ꯉꯥꯜꯂꯀꯥꯟꯗ ꯑꯣꯏꯅ ꯊꯣꯡ ꯍꯥꯡꯇꯣꯛꯎ, ꯐꯤꯕꯝꯁꯤꯗ ꯑꯩ ꯀꯤꯖꯔꯦꯕ ꯃꯄꯥꯟ ꯊꯣꯛꯄ꯫ ꯍꯩ ꯑꯗꯨꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯉꯁꯤ ꯁꯨꯒꯗꯕ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯀꯝꯗꯧꯕ? ꯏꯃꯥ, ꯊꯕꯛꯅ ꯂꯨꯕ꯭ꯔꯣ, ꯄꯨꯟꯁꯤꯅ ꯂꯨꯕ꯭ꯔꯣ? ꯄꯨꯟꯁꯤꯅ ꯂꯨꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯟꯖꯥꯁꯤꯗ ꯍꯪꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯑꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ, ꯈꯣꯟꯖꯦꯜꯁꯦ ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯑꯩꯗꯤ꯫ ꯍꯤꯛꯅ ꯌꯥꯝ ꯄꯦꯟꯗꯅ ꯀꯞꯄꯦ ꯋꯥꯅꯤ, ꯇꯨꯒꯁꯦ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯍꯦꯛꯇ ꯆꯣꯝꯃꯦ꯫ ꯊꯥꯗꯣꯏꯅ ꯐꯩꯖꯨꯞ ꯑꯗꯨ ꯃꯉꯛꯁꯝ ꯐꯥꯎꯕ ꯆꯤꯡꯈꯠꯂꯒ ꯏꯃꯥ, ꯑꯩꯗꯤ ꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯞꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯕꯒꯨꯝꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯤꯂꯕꯇꯤꯅ ꯉꯛꯅ ꯀꯩꯅꯣꯅꯦꯍꯦ, ꯂꯥꯏꯅ ꯀꯞꯄꯁꯨ ꯇꯦꯡꯊꯥꯔꯒ ꯀꯞꯅꯕ꯭ꯔꯥ ꯏꯃꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏꯁꯨ ꯌꯥꯝ ꯀꯤꯅ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯒ ꯇꯞꯅ ꯏꯃꯥ, ꯊꯣꯡ ꯍꯥꯡꯇꯣꯛꯀꯅꯨ, ꯐꯠ ꯂꯥꯎꯅ ꯄꯥꯏꯁꯜꯂꯛꯑꯗꯤ ꯀꯝꯗꯧꯅꯤ? ꯌꯥꯝ ꯀꯤꯖꯩ ꯍꯥꯏꯕ꯫ ꯍꯩ ꯇꯨꯃꯤꯟ ꯂꯩ, ꯅꯪꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ, ꯅꯁꯝ ꯅꯅꯥꯗꯣ ꯄꯨꯟꯁꯤꯜꯂꯨ, ꯏꯐꯥ ꯍꯦꯛ ꯐꯥꯈꯩ꯫ ꯊꯥꯗꯣꯏꯗꯨ ꯃꯗꯨꯒ ꯇꯥꯕ ꯅꯠꯇꯦ, ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯚꯨꯠ ꯄꯥꯏꯁꯜꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯗꯨꯅ ꯊꯝꯂꯤꯕ ꯁꯨꯝꯆꯤꯠ ꯑꯗꯨ ꯊꯥꯡꯀꯠꯂꯒ ꯀꯟꯊꯔꯒꯤ ꯃꯇꯥꯒꯨꯝꯅ ꯊꯧꯔꯥꯡ ꯁꯦꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯤꯂꯕꯇꯤꯁꯨ ꯌꯥꯝꯅ ꯀꯤꯅ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯜꯂꯤ꯫ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯀꯟꯅ ꯂꯥꯎꯔꯒ ꯊꯣꯡ ꯑꯗꯨ ꯁꯦꯕꯥꯛ ꯄꯥꯛꯄ ꯃꯈꯩ ꯐꯠ ꯍꯥꯡꯇꯣꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯃꯃꯥꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯚꯨꯠ ꯆꯦꯟꯁꯤꯜꯂꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯄꯥꯏꯔꯤꯕ ꯁꯨꯝꯆꯤꯠ ꯑꯗꯨꯅ ꯍꯦꯛꯇ ꯀꯟꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯂꯋꯥꯏ ꯆꯞ ꯆꯥꯅ ꯄꯥꯟꯈ꯭ꯔꯦ꯫ ꯂꯤꯂꯕꯇꯤ ꯃꯆꯤꯟ ꯑꯗꯨ ꯊꯤꯔꯒ ꯊꯥꯗꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤꯅ ꯍꯠꯂꯒ ꯍꯩ ꯊꯣꯔꯥꯏ ꯃꯆꯥ, ꯚꯨꯠꯇ ꯀꯜꯂꯨ ꯍꯥꯏꯔꯒ ꯅꯃꯥ ꯑꯩꯉꯣꯟꯗ ꯀꯜꯂꯛꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯁ ꯀꯣꯛꯀꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯅ ꯊꯧꯁꯥꯗꯅ ꯀꯅꯥ ꯈꯪꯖꯄꯣꯠꯅꯣ, ꯏꯃꯥꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯩꯗꯤ ꯚꯨꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯕꯅꯤ꯫ ꯑꯗꯣ ꯀꯩꯗꯧꯋꯦꯒꯦ, ꯏꯃꯥꯗꯤ ꯌꯨꯝ ꯄꯥꯟꯗꯧꯁꯨ ꯂꯩꯇ꯭ꯔꯤ, ꯁꯨꯝꯆꯤꯠꯅ ꯀꯜꯂꯕꯁꯨ ꯌꯥꯔꯦ ꯀꯩꯅꯣ꯫ ꯂꯤꯂꯕꯇꯤ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯒ ꯍꯩ ꯃꯊꯣꯡ ꯆꯥꯗꯕꯤ, ꯅꯪꯀꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯚꯨꯠꯀꯤ ꯋꯥꯈꯜꯒ ꯄꯨꯡꯀꯥꯎ ꯀꯥꯎꯕ ꯃꯈꯩ ꯌꯧ ꯈꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯊꯥꯗꯣꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯋꯥꯡ ꯆꯥꯎꯅ ꯀꯞꯂꯤ ꯂꯩꯔꯝꯂꯤꯕ ꯁꯛꯐꯝ ꯑꯗꯨꯗ ꯑꯍꯥꯟꯕꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ
ꯊꯥꯗꯣꯏ ꯉꯛꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯀꯩꯅꯣ, ꯂꯥꯏꯖ ꯅꯠꯇ꯭ꯔꯣ?" ꯂꯥꯏꯖ ꯃꯁꯝ ꯃꯅꯥ ꯑꯗꯨ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯄꯦꯔꯤ ꯄꯦꯔꯤꯕ ꯃꯥꯏꯊꯣꯡꯗ ꯏꯀꯦ ꯀꯦꯁꯤꯟꯅꯔꯒ "ꯀꯩꯅꯣ ꯊꯥꯗꯣꯏ, ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ?" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯂꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯍꯦꯛ ꯍꯦꯛ ꯆꯤꯡꯕ ꯃꯈꯩ ꯀꯞꯈꯠꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯂꯤꯂꯥꯕꯇꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ꯫ ꯊꯥꯗꯣꯏꯅ ꯂꯥꯏꯖꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ "ꯑꯩꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯤ, ꯅꯪꯅ ꯑꯌꯨꯛ ꯉꯟꯇꯥ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦꯕ ꯅꯪꯅ ꯀꯞꯄꯒ ꯂꯥꯛꯏꯁꯦ? ꯅꯣꯏ ꯏꯃꯥ ꯄꯥꯕꯨꯡꯒ ꯈꯠꯅꯕ ꯌꯥꯎꯕ꯭ꯔꯣ?" ꯂꯤꯂꯥꯕꯇꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯌꯨꯅꯦ ꯂꯥꯏꯖ, ꯈꯠꯅ ꯈꯣꯠꯅꯕꯒ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕ?" ꯂꯥꯏꯖ ꯂꯤꯂꯥꯕꯇꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯄꯦꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯅꯣꯝꯂꯛꯏ꯫ ꯂꯤꯂꯥꯕꯇꯤꯅ ꯏꯁꯦ, ꯃꯔꯝꯗꯣ ꯍꯥꯏꯌꯨꯅꯦꯍꯦ, ꯇꯥꯁꯤ, ꯑꯐ ꯐꯠꯇ ꯇꯥꯅꯁꯤ. ꯅꯪꯅ ꯅꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯥꯛꯂꯤꯁꯤꯕꯨ ꯀꯌꯥꯝ ꯊꯤꯅ ꯈꯠꯅꯔꯛꯑꯕꯒꯦꯕ?" "ꯏꯃꯥ, ꯃꯣꯏꯅ ꯑꯩꯕꯨ ꯃꯆꯥ ꯅꯠꯇꯕꯗꯧꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯛꯏꯅꯤ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯃꯥ. ꯑꯩ ꯃꯣꯏꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯕꯅꯤ." ꯂꯤꯂꯥꯕꯇꯤꯅ ꯂꯥꯏꯖꯒꯤ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ "ꯁꯦ, ꯏꯃꯥꯗ ꯁꯦꯡꯅ ꯇꯝꯃꯨ." ꯂꯥꯏꯖꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ "ꯑꯗꯨꯕꯨꯔꯣ ꯏꯃꯥ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯅꯅꯕ ꯂꯩꯕ ꯅꯤꯅꯦ ꯇꯣꯝꯕꯤꯗꯣ ꯃꯌꯨꯝꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯗꯅ ꯈꯨꯗꯛꯇ ꯆꯠꯈꯤꯕ꯫ ꯏꯃꯥꯁꯨ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗꯕ. ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕꯗꯣ ꯍꯔꯥꯎꯅ ꯊꯣꯡꯕꯤꯕꯅꯤ. ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ. ꯑꯩꯅꯗꯤ ꯊꯋꯥꯏ ꯇꯥꯅ ꯌꯥꯝꯅ ꯋꯥꯅ ꯊꯣꯡꯈ꯭ꯔꯦ. ꯑꯗꯨꯒ ꯃꯣꯏꯅ ꯆꯥꯛꯈꯣꯝ ꯑꯃ ꯍꯦꯛ ꯍꯨꯛꯑꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯏꯆꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯗꯤ ꯊꯨꯝ ꯄꯋꯥ ꯀꯌా ꯊꯥꯛꯑꯒꯦꯅ ꯆꯩꯔꯛꯏꯅꯤꯅꯦ. ꯑꯩ ꯊꯃꯣꯏ ꯀꯌꯥꯝ ꯀꯥꯏ ꯈꯪꯕ꯭ꯔꯥ?" ꯉꯁꯥꯏ ꯃꯈꯩ ꯃꯤꯈꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯂꯤꯕ ꯑꯅꯤꯗꯨ ꯂꯥꯏꯖꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ "ꯍꯥ? ꯀꯩꯗꯧꯔꯒꯦ?" ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯤꯂꯥꯕꯇꯤ ꯌꯦꯡꯅꯔꯒ ꯃꯉꯛꯁꯝ ꯑꯗꯨ ꯅꯣꯝꯂꯒ "ꯀꯩꯁꯨ ꯇꯧꯗꯦꯗ, ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯣ." ꯂꯥꯏꯖ ꯊꯃꯣꯏ ꯁꯣꯛꯅꯒ ꯀꯞꯂꯒ "ꯃꯣꯏꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯛꯄꯗꯨꯗ ꯑꯩꯁꯨ ꯊꯃꯣꯏꯁꯦ ꯀꯥꯏꯃꯟꯈꯤꯗꯨꯅ ꯃꯣꯏꯅ ꯇꯨꯝꯃꯤꯉꯩ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯨꯔꯒꯦꯅ ꯂꯥꯛꯏꯅꯤ. ꯑꯩ ꯃꯇꯝ ꯈꯔ ꯂꯩꯖꯒꯦ, ꯌꯥꯕ꯭ꯔꯣ ꯏꯃꯥ? ꯊꯥꯗꯣꯏ, ꯌꯥꯕ꯭ꯔꯕ? ꯑꯩ ꯏꯃꯥ ꯄꯥꯕꯨꯡꯗ ꯌꯥꯝ ꯋꯥꯔꯧꯋꯦꯕ." ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤ ꯑꯗꯨ ꯑꯣꯒꯗꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯀꯔꯤ ꯈꯟꯈꯤꯒꯅꯤ ꯈꯜꯂꯗꯨꯅ ꯅꯣꯛꯅꯤꯡꯕ ꯀꯌꯥ ꯑꯗꯨ ꯈꯪꯖꯤꯜꯂꯒ "ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ. ꯂꯥꯏꯖ, ꯅꯪꯅ ꯀꯩꯝ ꯈꯟꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ. ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯤꯡ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ. ꯑꯗꯣ ꯅꯪꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯥꯡꯄꯣꯛꯁꯤꯡ ꯑꯁꯤꯗ ꯂꯩꯕꯕꯨ ꯅꯪꯕꯨ ꯍꯩꯅꯒꯗ꯭ꯔꯣ?" ꯂꯥꯏꯖ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ "ꯊꯥꯗꯣꯏ, ꯑꯩꯕꯨ ꯑꯗꯨꯛ ꯋꯥꯡꯅꯁꯨ ꯈꯟꯒꯅꯨ. ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤ ꯍꯩꯅꯔꯣꯏꯗꯣꯏꯅꯣ? ꯅꯪ ꯑꯩ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯃꯔꯨꯞ ꯑꯣꯏꯔꯛꯄꯁꯨ ꯅꯠꯇꯦ." ꯂꯥꯏꯖꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯥꯏꯖ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯌꯨꯝꯗ ꯀꯩꯗꯥ ꯑꯁꯤꯗ ꯅꯪꯅ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯁꯤꯅꯤ. ꯑꯗꯣ ꯐꯔꯦ, ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯔꯕꯗꯤ ꯑꯩꯒꯤ ꯀꯥꯗꯣ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯆꯪꯉꯝꯃꯨ. ꯏꯃꯥ ꯑꯩꯈꯣই ꯑꯅꯤ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤ. ꯆꯤꯟꯌꯥꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ." ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯊꯥꯡꯒꯠꯂꯒ "ꯍꯣꯏ, ꯑꯗꯨꯗꯤ ꯆꯪꯉꯣꯀꯣ. ꯑꯩ ꯅꯪꯒꯤ ꯀꯥꯗ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯑꯝꯇ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯑꯇꯠ ꯑꯈꯝ ꯂꯩꯇꯕ ꯃꯈꯩ ꯋꯥꯅ ꯈꯥꯡꯖꯤꯜꯂꯝꯕ ꯑꯗꯨ ꯐꯨꯗꯣꯛꯂꯒꯦ ꯃꯇꯥꯒꯨꯝꯅ ꯊꯤꯛ ꯊꯤꯛ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯤꯂꯥꯕꯇꯤꯅ ꯏꯃꯨꯡꯂꯣꯝꯗ ꯃꯤꯠꯆꯤ ꯈꯠꯂꯒ "ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯃꯥ ꯃꯄꯥꯅ ꯊꯤꯅ ꯉꯥꯡꯂꯕꯣꯏ ꯅꯤꯡꯂꯨꯔꯦ. ꯑꯗꯨꯒ ꯃꯥꯏ ꯋꯥꯔꯤꯗꯣ ꯑꯩꯗꯤ ꯁꯤꯈꯤꯕ ꯇꯧꯏ ꯅꯣꯛꯄ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ. ꯆꯍꯤꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦ. ꯑꯗꯨꯒ ꯋꯥꯈꯜꯗꯤꯅꯦ ꯆꯍꯤ 10 ꯁꯨꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ. ꯃꯥ ꯂꯧꯒꯗꯕ ꯅꯨꯄꯥꯗꯣ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗ. ꯑꯗꯨꯕꯨ ꯐꯅ ꯃꯥꯅ ꯀꯦꯁꯟꯅꯔꯕꯁꯨ ꯏꯆꯝ ꯆꯝꯖꯩ, ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯄꯣꯛꯂꯤꯅꯦꯍꯦ." ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄ ꯂꯩꯔꯥꯡꯅꯤ. ꯃꯌꯨꯝꯅ ꯀꯣꯅꯨꯡꯒꯨꯝꯂꯕ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯏꯃꯨꯡꯒ ꯑꯣꯏꯔꯦ. ꯑꯗꯨꯒ ꯔꯥꯅꯤꯒꯨꯝꯅ ꯅꯤꯡꯊꯤꯅ ꯂꯨꯅ ꯇꯧꯔꯕꯅꯤꯅꯅꯦ ꯏꯀꯦ ꯀꯦꯅ ꯂꯩꯈꯤꯕꯩ ꯇꯧꯔꯤꯅꯤ. ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯗꯨꯅ ꯄꯣꯡꯊꯣꯛꯄꯗꯤ ꯀꯩꯁꯨ ꯌꯥꯎꯗꯕꯅꯤ ꯏꯇꯥꯁꯦ. ꯑꯗꯨꯅꯕꯨ ꯁꯥꯎꯅꯔꯒ ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯇꯥ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯁꯤꯅꯤ." ꯂꯤꯂꯥꯕꯇꯤꯅ ꯅꯣꯛꯂꯒ "ꯃꯃꯥ ꯃꯄꯥꯅ ꯑꯣꯏꯅꯕꯣꯏ ꯂꯥꯛꯄꯣꯏ ꯏꯆꯥꯒꯤ ꯏꯟꯁꯥꯡꯁꯦ ꯊꯨꯝ ꯌꯥꯛꯑꯦ ꯍꯥꯏꯕꯒꯤ ꯑꯁꯨꯛ ꯋꯥꯔꯧꯅ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯥꯛꯏꯁꯤꯅꯗꯤ ꯑꯩꯅꯒ ꯅꯪꯉꯣꯟꯗ ꯂꯥꯎꯍꯠ ꯂꯥꯎꯍꯠꯇꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯦ
ꯃꯉꯣꯟꯗ ꯊꯣꯛꯂꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯂꯥꯏꯔꯩꯕꯥꯛꯇ ꯆꯦꯟꯈꯤꯒꯗꯕ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤꯉꯩ ꯈꯪꯍꯧꯗꯅ ꯂꯥꯏꯖ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ, ꯂꯣꯏꯔꯕꯣ? ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ꯫ ꯉꯔꯥꯡꯁꯨ ꯁꯥꯎꯗꯅ ꯀꯩꯝꯇ ꯆꯥꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯀꯩꯅꯣꯃꯗꯤ ꯆꯥꯅꯤꯡꯉꯤ꯫ ꯀꯩꯊꯦꯜ ꯑꯅꯛꯄꯅꯤꯅ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤꯔꯥ? ꯂꯥꯏꯖꯥ, ꯑꯩ ꯆꯤꯟ ꯁꯦꯡꯗ꯭ꯔꯤꯌꯦ꯫ ꯏꯃꯥꯒ ꯊꯕꯛ ꯑꯃꯒꯤ ꯋꯥ ꯇꯥꯊꯣꯛꯂꯒ ꯂꯩꯔꯨꯔꯦ꯫ ꯀꯨꯏꯔꯣꯏ, ꯉꯥꯛꯇꯪꯅꯤ, ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ, ꯄꯣꯊꯥꯔꯝꯃꯨꯀꯣ ꯉꯥꯏꯍꯥꯛ꯫ ꯂꯤꯂꯥꯕꯇꯤꯁꯨ ꯁꯨꯝꯆꯤꯠ ꯑꯗꯨ ꯄꯥꯏꯈꯠꯂꯒ, ꯆꯣ, ꯊꯥꯗꯣꯏꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯏꯃꯥꯁꯨ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯖꯤꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯑꯗꯨꯒꯅꯦ, ꯆꯥꯁꯨ ꯂꯣꯜꯂꯒꯦ ꯊꯛꯅꯅꯕ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯤꯂꯥꯕꯇꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯀꯔꯝ ꯊꯣꯛꯂꯒꯕ, ꯅꯨꯡꯉꯥꯏꯗꯧꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯥꯏꯖꯗꯨ ꯀꯩꯊꯦꯜꯗ ꯊꯣꯛꯂꯤꯅꯤ ꯍꯥꯏꯗꯨꯅ ꯈꯥꯎꯖꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯈꯥꯎꯖꯥꯎ ꯑꯗꯨ ꯎꯕꯗ ꯊꯥꯗꯣꯏꯗꯤ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯦ꯫ ꯃꯈꯣꯏꯗꯤ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯁꯦꯜꯁꯨ ꯌꯥꯝꯅ ꯂꯩꯖꯗꯕꯅ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 10 ꯈꯛꯇꯅꯤ ꯄꯨꯔꯛꯂꯤꯕ꯫ ꯑꯗꯨꯅ ꯃꯥ ꯋꯥꯈꯜ ꯋꯥꯔꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯂꯥꯏꯖꯥ, ꯑꯆꯥꯄꯣꯠ ꯂꯩꯔꯨꯁꯦ ꯍꯥꯏꯔꯒ ꯈꯥꯎꯖꯥꯎꯒ ꯄꯨꯔ ꯂꯥꯛꯏꯗꯨꯕꯣ? ꯂꯥꯏꯖꯅ ꯀꯩꯁꯨ ꯈꯟꯗꯅ, ꯀꯩꯅꯣ ꯊꯥꯗꯣꯏ, ꯑꯆꯥ ꯑꯊꯛ ꯂꯩꯔꯛꯄꯗꯣ ꯅꯪ ꯂꯣꯏꯅ ꯀꯣꯜꯂꯒ ꯄꯨꯔꯛꯀꯦ ꯍꯥꯏꯔꯣ? ꯈꯥꯎꯖꯥꯎꯁꯤꯗ ꯍꯥꯞꯅꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯅ ꯃꯃꯤꯠ ꯑꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯈꯠꯈ꯭ꯔꯦ꯫ ꯃꯊꯥ ꯁꯥꯅ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖ ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯆꯥꯅꯅ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯁꯨ ꯈꯪꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯩ ꯁꯦꯜ ꯌꯥꯎꯖꯔꯛꯏ, ꯀꯩꯁꯨ ꯃꯊꯥ ꯁꯥꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯅꯁꯛꯇꯨꯒ ꯄꯥꯈꯠꯂꯤꯅꯤ ꯀꯥꯏꯅ, ꯁꯟ ꯑꯅꯥꯕꯤ ꯍꯦꯛ ꯃꯥꯟꯈꯩ꯫ ꯊꯥꯗꯣꯏ ꯍꯧꯖꯤꯛꯇꯗ ꯑꯁꯥꯡꯕ ꯁꯣꯔ ꯑꯃꯈꯛ ꯍꯣꯟꯇꯣꯔꯛꯂꯒ ꯏꯪꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯖꯥ, ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ, ꯏꯃꯥ ꯏꯆꯥꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯍꯤꯡꯖꯕꯅꯤ꯫ ꯅꯪꯕꯨ ꯄꯦꯜꯍꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯆꯔꯥꯗꯤ ꯋꯥꯠꯇꯅꯕ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕꯗꯤ ꯉꯝꯒꯅꯤ꯫ ꯀꯥꯏꯗꯒꯤ ꯅꯪꯗꯤ ꯈꯥꯎꯖꯥꯎ ꯑꯃ ꯍꯦꯛ ꯄꯨꯁꯤꯜꯂꯛꯏ, ꯑꯩꯗꯤ ꯏꯈꯨꯠꯇ ꯂꯨꯄꯥ 10 ꯈꯛꯇꯅꯤ ꯄꯨꯔꯛꯏꯕ꯫ ꯑꯗꯨꯗꯗꯤ ꯃꯤꯍꯨꯟꯒꯥꯁꯦ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦꯗꯅ꯫ ꯄꯥꯈꯠꯆꯥꯎꯕꯤ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯠ ꯑꯃꯨꯛ ꯂꯩꯁꯤꯜꯂꯒ ꯃꯌꯥ ꯑꯗꯨ ꯀꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯎꯔꯤ, ꯆꯥꯎꯈ꯭ꯔꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯄꯥꯈꯪ ꯈꯔ ꯂꯝꯕꯥ ꯂꯝꯕꯥ ꯄꯥꯅꯗꯨꯅ ꯌꯨꯕꯤ ꯂꯥꯛꯄꯤ ꯁꯥꯟꯅꯔꯤꯕꯗꯨ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯛ ꯇꯣꯉꯥꯟ ꯇꯥꯕ, ꯔꯥꯁꯤꯅ ꯊꯣꯝꯂꯕ, ꯉꯧꯁꯨ ꯉꯧꯗꯕ, ꯃꯨꯁꯨ ꯃꯨꯗꯕ, ꯅꯨꯄꯥ ꯀꯨꯆꯨꯒꯨꯝꯅ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯅꯤ ꯂꯥꯏꯖ ꯃꯍꯥꯛꯅ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯂꯤꯕ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ꯫ ꯍꯨꯃꯥꯡꯅ ꯆꯣꯠꯍꯜꯂꯕ ꯃꯁꯝ, ꯑꯩ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯂꯩꯇꯅ ꯌꯨꯕꯤ ꯑꯗꯨꯕꯨ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯕꯤ ꯑꯗꯨ ꯂꯥꯛꯄ ꯉꯝꯂꯗꯨꯅ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯂꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯂꯥꯏꯖ ꯈꯨꯗꯤ ꯈꯪꯊꯤ ꯊꯤꯖꯤꯜꯂꯤ꯫ ꯑꯌꯣꯃꯥ, ꯁꯤꯔꯦ! ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯒ, ꯑꯁ ꯂꯥꯏꯖꯥ, ꯀꯩꯅꯣ ꯅꯪꯕꯨ ꯑꯇꯤꯌꯥꯗ ꯌꯦꯡꯉꯒ ꯆꯠꯂꯕꯣ? ꯅꯈꯣꯡꯁꯦ ꯏ ꯂꯣꯏꯅ ꯊꯣꯛꯑꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯂꯥꯏꯖ ꯃꯥꯒꯤ ꯏ ꯊꯣꯛꯄꯒꯗꯨ ꯊꯧꯁꯥꯕꯤꯕ ꯅꯠꯇꯦ, ꯅꯨꯄꯥ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯇꯔꯪ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯃꯈꯨꯠ ꯑꯗꯨ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯍꯥꯏꯔꯒ ꯄꯥꯈꯠꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯧꯁꯥꯗꯅ ꯂꯝꯄꯥꯛꯂꯣꯝꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯅ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯜꯂꯒ, ꯍꯩ, ꯅꯪ ꯅꯀꯣꯛꯇ ꯆꯥꯛꯑꯕꯣ? ꯅꯈꯣꯡꯁꯦ ꯀꯝꯗꯧꯅꯤ? ꯃꯍꯤꯛ ꯆꯪꯉꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯀꯦꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗꯗꯤ ꯈꯣꯡꯕꯤ ꯑꯗꯨ ꯏꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯁꯨ ꯈꯪꯗꯕ ꯃꯈꯩ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ, ꯏ ꯊꯣꯛꯑꯦ! ꯁꯤꯗꯤ ꯑꯩ ꯁꯤꯔꯅꯤ! ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯊꯥꯗꯣꯏ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯊꯥꯗꯣꯏ ꯃꯇꯧ ꯑꯗꯨꯗ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯏꯀꯥꯏꯅ, ꯀꯩꯅꯣ ꯂꯥꯏꯖꯥ, ꯈꯔ ꯇꯞꯅ ꯀꯞꯄꯨ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯤ ꯂꯣꯏ ꯌꯦꯡꯉꯦ ꯍꯥꯏꯕ꯫ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯁꯣꯛꯄꯁꯨ ꯅꯠꯇꯕꯁꯤꯕꯨ꯫ ꯂꯥꯏꯖꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯃꯁꯥ ꯁꯣꯛꯄꯗꯒꯤ ꯏ ꯊꯣꯛꯄ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯅ ꯃꯥꯗꯤ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯍꯟꯗꯦ ꯊꯥꯗꯣꯏꯒꯤ ꯋꯥꯒꯗꯨ ꯀꯟꯊꯠꯂꯒ, ꯀꯩꯅꯣ ꯑꯁꯨꯌꯥꯝ ꯏ ꯊꯣꯛꯏꯁꯤꯕꯨ? ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯊꯥꯗꯣꯏ? ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯝꯄꯥꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ
ꯂꯥꯞꯇꯛꯅ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯄꯥꯔꯤꯅ "ꯀꯩꯗꯧꯔꯦ ꯊꯥꯗꯣꯏ? ꯅꯈꯣꯏ ꯑꯅꯤꯁꯤꯗ ꯀꯞꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯀꯅꯥꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯂꯥꯏꯖꯗꯤ ꯀꯞꯇꯨꯅ ꯊꯥꯗꯣꯏꯗ ꯀꯦꯁꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ, ꯌꯦꯡꯈꯠꯂꯛꯇꯦ꯫ ꯊꯥꯗꯣꯏꯅ "ꯗꯥ ꯄꯥꯔꯤ, ꯇꯨ ꯏꯃꯥꯟꯅꯕꯤꯒꯤ ꯃꯈꯣꯡꯁꯦ ꯁꯣꯛꯄ ꯑꯗꯨꯒꯤꯅꯤ." ꯄꯥꯔꯤꯅ ꯂꯥꯏꯖꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯉꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯦ, ꯑꯁꯤ ꯈꯛꯇ ꯁꯤ ꯁꯣꯛꯄꯒꯤꯔꯣ ꯍꯥꯏꯁꯦ? ꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤ ꯁꯦꯒꯥꯏꯕ ꯃꯈꯩ ꯍꯧꯅ ꯀꯞꯄꯤꯁꯦ? ꯑꯩꯈꯣꯏꯗꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯌꯥꯝ ꯑꯃ ꯁꯣꯛꯂ ꯐꯥꯎꯕꯗꯅꯦ ꯌꯦꯇꯨꯝꯅ ꯊꯤꯟꯕ ꯈꯟꯗꯣꯛꯏ." ꯂꯥꯏꯖ ꯃꯈꯣꯡ ꯑꯗꯨ ꯆꯤꯛꯂꯛꯄꯒ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯒ ꯁꯥꯎꯅꯤꯡꯅ ꯀꯅꯥꯅꯣ ꯉꯥꯡꯂꯒꯦ ꯃꯇꯥꯒꯨꯝꯅ ꯍꯤꯡꯆꯥꯕꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯒ ꯑꯣꯟꯈꯠꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯔꯛꯄ ꯁꯛꯐꯝ ꯑꯗꯨ ꯐꯠ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯅꯥꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯒꯨꯝꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯃꯁꯝ ꯑꯗꯨ ꯅꯥꯔꯨꯝꯗ ꯌꯦꯞꯁꯤꯜꯂꯒ ꯏꯀꯦ ꯀꯦꯁꯤꯟꯅꯅ "ꯏꯕꯨꯡ, ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨ ꯀꯩꯅꯣ, ꯏ ꯊꯣꯛꯏꯁꯦ ꯁꯥꯊꯤꯅ ꯁꯣꯛꯄꯒꯤꯅꯤ." ꯄꯥꯔꯤꯗꯤ ꯂꯥꯏꯖꯒꯤ ꯀꯦꯁꯤꯟꯅꯕ ꯃꯇꯧ ꯑꯗꯨꯗ ꯍꯩꯅꯗꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯖꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯅꯗꯨꯅ ꯂꯩ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ "ꯁꯤꯗꯤ ꯄꯨꯔꯥ ꯁꯔꯒꯒꯤ ꯅꯨꯔꯥꯕꯤ ꯀꯥꯏꯗꯨꯅꯤꯅꯦ, ꯀꯔꯤ ꯈꯨꯐꯖꯅꯣ! ꯀꯨꯆꯨꯒ ꯑꯁꯤꯅ ꯏ ꯑꯝꯇ ꯊꯥꯡꯗꯖꯥꯠꯂꯣ ꯈꯣꯡꯍꯧꯁꯦ, ꯃꯈꯣꯡꯒꯁꯦ ꯉꯧꯃꯟꯗꯅ ꯃꯤꯕꯨ ꯃꯥꯟꯗꯦ ꯋꯥꯅꯤ." ꯄꯥꯔꯤꯅ ꯋꯥꯗꯨ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯁꯥꯎꯔꯥꯡꯅꯅ ꯃꯃꯤꯠ ꯐꯩꯇꯛ ꯃꯇꯥꯎꯁꯤꯡ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯇꯥꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯍꯩ ꯃꯍꯩ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯒ ꯈꯔ ꯍꯦꯟꯅ ꯅꯛꯅ ꯇꯤꯟꯅꯕ ꯃꯇꯥꯎ ꯄꯥꯏꯈꯣꯝꯕꯗꯤ ꯊꯧꯁꯥꯗꯅ ꯃꯃꯤꯠ ꯑꯗꯨ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯇꯞꯅ "ꯍꯣ ꯀꯪꯁꯥ ꯃꯤꯠꯌꯦꯡꯗꯨ ꯀꯤꯖꯩꯌꯦ, ꯅꯣꯡꯒ ꯈꯥꯛꯂꯛꯄ ꯇꯥꯔꯦ." "ꯊꯥꯗꯣꯏ, ꯐꯤ ꯃꯆꯦꯠꯀ ꯌꯥꯎꯔꯛꯄ꯭ꯔꯣ?" ꯊꯥꯗꯣꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ "ꯑꯣ, ꯔꯨꯃꯥꯟ ꯑꯃꯗꯤ ꯄꯨꯔꯛꯈꯤꯕꯅꯤ, ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯑꯗꯨꯕꯣ? ꯑꯣ, ꯁꯤ ꯂꯩꯔꯤ, ꯁꯦꯗꯥ ꯄꯥꯔꯤ." ꯄꯥꯔꯤꯅ ꯔꯨꯃꯥꯟ ꯑꯗꯨ ꯂꯧꯔꯒ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯐꯠ ꯂꯥꯎꯅ ꯁꯦꯒꯥꯏ꯫ ꯊꯥꯗꯣꯏ ꯁꯨꯒꯠꯂꯒ ꯌꯥꯝ ꯄꯥꯝꯃꯨꯅ "ꯑꯌꯥ, ꯃꯤ ꯑꯩꯈꯣꯏ ꯁꯥꯏꯅ ꯄꯤꯔꯛꯄ ꯔꯨꯃꯥꯟꯁꯦ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯒ ꯁꯦꯒꯥꯏꯈ꯭ꯔꯦ." ꯄꯥꯔꯤꯅ ꯉꯛꯅ ꯌꯦꯡꯈꯠꯂꯛꯂꯒ "ꯏꯕꯦꯝꯃ, ꯅꯋꯥꯗꯣ ꯑꯩꯅ ꯁꯦꯒꯥꯏꯕꯗꯤ ꯅꯠꯇꯦꯗꯅ, ꯔꯨꯃꯥꯟꯅꯤ, ꯑꯗꯨꯁꯨ ꯅꯃꯥꯟꯅꯕꯤ ꯀꯦꯁꯟꯅꯕꯤꯒꯤ ꯑꯁꯣꯛꯄꯁꯦ ꯐꯅꯅꯕ ꯇꯧꯔꯤꯕ. ꯁꯤꯁꯨ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯣ?" ꯊꯥꯗꯣꯏ ꯃꯆꯤꯟ ꯑꯗꯨ ꯄꯦꯊꯣꯛꯂꯒ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯁꯨꯝ ꯄꯥꯝꯃꯨꯕꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯗꯣ ꯇꯉꯥꯏ ꯐꯗꯕꯅꯤ. ꯏꯇꯥꯒꯤ ꯑꯅꯥꯕꯁꯤꯕꯨ ꯐꯔꯕꯗꯤ ꯌꯥꯔꯦꯗ." ꯂꯥꯏꯖ ꯀꯦꯁꯟꯅꯕꯤ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯔꯤꯗ ꯁꯧꯔꯥꯡꯅꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯃꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯕ ꯑꯗꯨꯗ ꯑꯃꯨꯛꯇꯪꯕꯨ ꯌꯦꯡꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯁꯦꯠꯇꯠꯂꯕ ꯔꯨꯃꯥꯟ ꯃꯆꯦꯠ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨꯗ ꯀꯤꯁꯟꯕꯤꯔꯒ "ꯁꯤ ꯑꯣꯏꯔꯗꯤ ꯏꯁꯨ ꯈꯛꯈ꯭ꯔꯅꯤ, ꯃꯍꯤꯛꯁꯨ ꯆꯪꯉꯔꯣꯏ. ꯏꯃꯥꯏꯄꯦꯝꯃ, ꯀꯩꯁꯨ ꯂꯩꯇꯕ ꯈꯨꯁꯣꯛꯁꯤꯗ ꯅꯪꯒꯤ ꯈꯨꯠꯂꯥꯎꯗꯨꯅ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯑꯩꯗꯤ." ꯂꯥꯏꯖ ꯁꯥꯎꯔꯥꯡꯅꯅ "ꯏꯕꯨꯡ, ꯑꯩꯕꯨ ꯑꯗꯨꯝꯅꯁꯨ ꯌꯥꯝꯅ ꯀꯦꯁꯤꯟꯅꯕꯤ ꯇꯥꯍꯟꯕꯤꯒꯅꯨ." ꯄꯥꯔꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯅꯣꯛ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯕꯗꯤ ꯂꯥꯏꯖꯗꯤ ꯋꯥꯟꯊꯒꯗꯧꯔꯦ, ꯃꯊꯃꯣꯏꯗ ꯈꯟꯖꯩ "ꯀꯩꯅꯣ, ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ, ꯑꯩ ꯊꯃꯣꯏꯒ ꯇꯥꯍꯧꯔꯦ ꯋꯥꯅꯤ. ꯃꯁꯦ ꯀꯔꯤ ꯎꯄꯥꯏ ꯁꯛꯇꯤ ꯇꯧꯔꯒ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ." ꯄꯥꯔꯤꯅ ꯂꯥꯏꯖꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯗꯛ ꯂꯥꯎꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯦꯡꯂꯒ "ꯍꯩ ꯈꯞꯆꯦꯠꯄꯤ, ꯈꯔ ꯐꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯣ, ꯑꯗꯨꯒꯅꯦ ꯅꯌꯨꯝꯗ ꯍꯤꯗꯥꯛ ꯍꯥꯞꯄꯨꯔꯣ." ꯂꯥꯏꯖ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯍꯣꯏ ꯄꯥꯝꯃꯨꯕ." ꯃꯌꯥꯝꯗꯣ ꯂꯥꯏꯖꯗ ꯆꯥꯗꯧ ꯃꯈꯩ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯅ "ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ?" ꯂꯥꯏꯖꯁꯨ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯊꯤꯖꯤꯟꯅꯔꯒ "ꯀꯩꯅꯣ, ꯅꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯄꯥꯝꯃꯨꯕ ꯀꯧꯕ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏ ꯑꯁꯣꯝꯗꯗꯤ ꯄꯥꯈꯪꯁꯤꯡꯁꯦ ꯄꯥꯝꯃꯨꯕ ꯍꯥꯏꯅ ꯂꯣꯏ ꯀꯧꯅꯩꯅ." ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯂꯥꯏꯖꯒꯤ ꯋꯥ ꯑꯗꯨꯗ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯊꯃꯣꯏꯗ ꯅꯣꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯄꯥꯔꯤꯗꯤ ꯍꯩꯅꯗꯅ ꯂꯥꯏꯖꯗ ꯌꯦꯡꯂꯝꯂꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ パꯈꯪ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯄꯥꯔꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯥꯎꯔꯛꯏ, "ꯄꯥꯝꯃꯨꯕ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ." ꯄꯥꯔꯤ ꯁꯨꯛꯇꯣꯛꯂꯒ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯇꯃꯛ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯂꯝꯄꯥꯛ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯅ "ꯀꯩꯅꯣ ꯂꯥꯏꯖ,
Nang mawang ama itaw tawiko. Irang ipu he puradana. Laizana maya adu higatlaga. Thadoy. Asigi no ibung pari haibro. Asisi kai oige. Magi matungda thawai tanaga atai singsina inakrisibo. Da pari ne chahi khudingi ne yubi lakpi masana do aduda makokta taduna lakpani. Aduga magi oiba tonganba. Yubi lakpi tampham sangso hangbani. Makhoi singasina mahiroi oina leibani. Laizana ufet tawraga magi asokwa makhong aduda nalaga. Masak na masak phajariba. Aidi pungao hek ngorida saita. Thadoy. Magi nushinaba nupiga leizalo. Akhoi ani amta thina ngangthalusiba. Parise. Ihe nate. Akhoi gi dhapamugu parise. Aigi oidaba yadreba. Makhuta hamaga pizadoini. Kaino laiza. Nangbu nakoka do phajana chaeni nang. Nupana haigadabduda nangna oina loina hairaisibu kaino ba. Dapari dine adugumba nusinungongi mawong mata nongmata ukidri. Aduna aina khanbada magi di nusinaba amta lemdo manda. Ado laiza. Nangna ngawriba nupasi nang laibakti thiko. Madi punsi khuying amada hingbani. Adugumba ithak irangda tawdabani ko. Ngalingaida mayoldo onthokho. Adui sarukne daparigi mamanabase asisu adum nupan. Laizana lampak adumna khawranga yingdaga. Karamano haise. Thadoina makhut ado haife thillaga. Tu asidagi hangama pa machugi furidilise asise. Kariya asigi hangoi hanuba manbasira. Ngamjare. Aigi mitsinadine asigi pari haise mita kreba. Aigi punsi chupagi Rajkumar oige haina ningkre hongaroi. Ibema nangnadi namito amasida mitabagi thina boirangani. Adubu tasengadi lekai asigi leisabi singna kenpham oiribadine aikhombada loina thambani ko. Hoi bema amasina kuchu khara panbe hen ke haibe wani. Magulaina phajabadi mangondagi henba kanamta leraroi. Somdana Lilapatigi yumni. Machanupigi wakhalda waraba laijagi mamarani amadi mapapung jibana du thunglaraduna wari sanarami. Ranina wakhalwana. Ichana ahanba oina chak thongba aduda. Aikhoinadi oina jaduna phagi yoi gayu. Nushina laknabadu. Mangondadi tasengna thamoi sokna sokraba haibadu. Mana saukrabadine akhodi upai suklai leite. Anamsu amkanbani. Jibanna sor sangna honthoraglaga. Mana nakhoi yumda matam khara leige hairamlabanina aikhoina phana makhong kolaga hairabasu mahakna yankadaba leire. Magi matau aina matik chana khang. Aduna ne matam kharadi adumaksida leijarasanu. Sauba khara pharaba matamda amuk loba lakpa haibaduni. Rani mapitu sintharaklaga Lilapatigi makhut adu chekna paisalaklaga. Lilapati ichase nangonda matam kharadi sinaba tari. Cheksina senabiyu ko. Aina watana imung asigi awat apa soidana yengsingani. Nahaksu aikhoigi imungumna khalibani. Lilapati nokfet tawraga Ranigi awabadu themjinbiraga. Ichema adumna pukning sonthagan. Aigisu ichagumbani cheksina senajage. Phare. Adudi aikhoisu chatnanaba tawrage. Amuktangdi yengjaningbani ichagi saktamdo. Adubu kuina ngai tharabadi aikhoi hanba thengkhrani. Pochai singse mangol sida adum thamjaramage ko. Ichema ngasidi pubiraklabanina amuk handuna pukhibado nungaijadre. Ado matung tarakpadadine asuk yamna pubirakpase tawbiganu ko. Icha anigi watanaba aina soidana tawjagani. Ikaijayeba. Kaigino adu koina aikhoibu khalibaduwa imungse aikhoi makini haina khalibani. Phare aikhoi chatnanaba tawrage. Asi haiduna Rani amadi Jiban sagol gari aduda tongkhatkre aduga aroiba oina yengnamlaga adumak chatkirami. Lilapati sor sangna hontoklaga. Machasina dongpokpinina kayada luna khanjaribanu. Makhoi maki matawne macha maki matawne nungbu nungsi. Aniduna kaidawrabano haujuk phawba halaktrisina. Asi haiduna imungda changkhirami. Numidangi matamdani chak ising toknaraba matungda Thadoy adu seliba phanik adu anauba mohong torakpa aduda laijana ngakna. Kaino
ꯀꯩꯗꯧꯔꯒꯦ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯐꯅꯦꯛ ꯍꯣꯡꯇꯣꯛꯏꯗꯨꯅ? ꯆꯥꯛ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯕꯅꯤꯅꯅꯦ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯦ. ꯑꯗꯨꯅ ꯍꯩ ꯈꯤꯇ ꯂꯩꯔꯨꯒꯦ ꯗꯨꯀꯥꯟꯗꯒꯤ, ꯏꯃꯥꯒꯤ ꯀ꯭ꯋꯥꯁꯨ ꯂꯩꯕꯤꯔꯨꯒꯦ. ꯃꯥꯗꯤꯅꯦ ꯆꯥꯛ ꯇꯣꯛꯑꯒ ꯁꯤ ꯆꯥꯍꯧꯗ꯭ꯔꯗꯤꯅꯦ ꯑꯅꯥꯕ ꯍꯧꯕꯅꯤ. ꯑꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ. ꯑꯁ ꯑꯌꯣ! ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯅꯥꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯁꯨꯒꯠꯆꯩ. ꯀꯨꯏꯔꯣꯏꯌꯦ, ꯅꯈꯣꯡꯁꯨ ꯅꯥꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯑꯩ ꯐꯖꯊꯣꯛꯑꯒꯦ, ꯏꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯗꯨ ꯗꯨꯀꯥꯟ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯂꯥꯏꯖ ꯃꯆꯤꯟ ꯑꯗꯨ ꯄꯦꯊꯣꯛꯂꯒ, "ꯍꯦ ꯈꯣꯡ, ꯅꯪꯕꯨ ꯈꯔ ꯊꯨꯅ ꯐꯔꯣꯕ." ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯃꯥꯟꯕ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯖꯥ ꯑꯩꯒꯤ ꯇꯥꯊꯣꯠꯂꯕ ꯈꯣꯡ ꯑꯁꯤꯗ ꯑꯅꯥꯕ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕꯤꯕ ꯁꯦꯕꯥꯗꯨꯗꯤ ꯑꯁ ꯈꯜꯂꯨꯔꯒ ꯑꯩ ꯌꯨꯝꯕꯨ ꯄꯥꯅꯤꯡꯉꯛꯑꯦꯗ. ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯂꯩꯔꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ. ꯀꯩꯗꯧꯔꯒꯦꯅꯦ ꯂꯥꯏꯖꯥ, ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯍꯤꯒꯠꯂꯤꯗꯨꯕꯣ? ꯂꯥꯏꯖ ꯏꯄꯥ ꯄꯥꯈꯠꯅ, ꯀꯩꯁꯨ ꯅꯠꯇꯦ ꯏꯃꯥ, ꯁꯨꯝ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦ." ꯂꯤꯂꯥꯕꯇꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯗꯥꯏ ꯅꯈꯣꯡ ꯑꯅꯥꯕꯗꯣ ꯏꯃꯥ ꯍꯤꯒꯥ ꯌꯩꯕꯤꯒꯦ, ꯊꯨꯅ ꯐꯅꯅꯕ, ꯑꯗꯨꯒꯅꯦ ꯆꯤꯛꯄꯁꯨ ꯐꯅꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯈꯟꯗꯅ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯍꯤꯒꯥ ꯌꯩꯒꯦ ꯇꯧꯔꯝꯃꯤ. ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯏꯃꯥ, ꯅꯪꯁꯦ ꯌꯥꯝ ꯐꯩꯀꯣ. ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯕ ꯉꯝꯕ ꯄꯨꯛꯆꯦꯜꯗꯣ ꯑꯩꯅ ꯊꯥꯒꯠꯂꯤ. ꯑꯩꯒꯤ ꯏꯃꯥ ꯑꯅꯤ ꯁꯨꯏ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤꯕꯅꯤ. ꯑꯩꯁꯨꯅꯦ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯁꯨꯏ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ." ꯁꯣꯝꯗꯅ ꯊꯥꯗꯣꯏꯗꯨ ꯗꯨꯀꯥꯟ ꯌꯧꯔꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔ ꯑꯗꯨ ꯐꯨꯏꯅ ꯍꯣꯜꯂꯒ, "ꯑꯕꯣ, ꯀ꯭ꯋꯥ ꯑꯃꯒ ꯑꯁꯤꯒꯤ ꯍꯩꯉꯥꯟ ꯑꯆꯥꯔꯁꯦ ꯑꯁꯤ ꯃꯔꯤꯗꯒ ꯂꯧꯒꯦ." "ꯀꯔꯤꯅꯣꯅꯦ ꯊꯥꯗꯣꯏ, ꯑꯗꯨꯛ ꯄꯥꯈꯠꯅ ꯍꯥꯏꯔꯤꯗꯤ?" "ꯏꯅꯦ, ꯈꯔ ꯊꯨꯅꯅꯕꯅꯦꯅ ꯆꯦꯜꯂꯛꯄ, ꯑꯗꯨꯅ ꯇꯧꯔꯤꯅꯤ." "ꯏꯍꯦ." ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯂꯥꯛꯂꯗꯨꯅ ꯊꯥꯗꯣꯏꯕꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕꯅ, "ꯊꯥꯗꯣꯏ, ꯉꯁꯥꯏꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯕꯨ ꯀꯥꯏꯗꯩꯅꯣ? ꯃꯥꯕꯨ ꯆꯠꯈ꯭ꯔꯕꯣ? ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯑꯩꯈꯣꯏꯗꯤ ꯉꯥꯎꯔꯒ ꯇꯥꯔꯦꯍꯦ." ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯗꯥ ꯄꯥꯏꯈꯣꯝꯕꯁꯨ ꯁꯛ ꯐꯖꯔꯦ ꯃꯇꯤꯛ, ꯅꯨꯄꯤꯅ ꯀꯦꯟꯅꯔꯦ ꯃꯇꯤꯛ, ꯑꯅꯧ ꯑꯅꯧꯕ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯤ ꯑꯃ ꯇꯧꯔꯤ." "ꯍꯦꯔꯥ, ꯁꯨꯝ ꯉꯥꯎꯋꯦ ꯐꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤꯗ. ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯗꯦꯗ. ꯅꯠꯇꯦ, ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯂꯛꯅꯗꯅ ꯑꯕꯣꯛꯁꯤꯗ ꯂꯛꯅꯧ ꯍꯥꯏꯔꯣ?" ꯋꯥꯗꯨ ꯇꯥꯕꯗ ꯀ꯭ꯋꯥ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯐꯠ ꯌꯦꯡꯈꯠꯂꯛꯂꯒ, "ꯍꯩ, ꯋꯥꯗꯨ ꯆꯨꯝꯅ ꯉꯥꯡꯅꯧꯀꯣ, ꯅꯥꯞ ꯄꯥꯠ ꯆꯥꯗꯕ ꯍꯅꯨꯕꯤ ꯑꯩ ꯂꯩ ꯈꯪꯅ ꯈꯪꯅ." ꯄꯥꯏꯈꯣꯝꯕ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯔꯒ, "ꯑꯕꯣ, ꯑꯩꯅ ꯅꯠꯇꯦ, ꯑꯩꯒꯤ ꯆꯤꯟꯒꯟꯕꯁꯤꯅ ꯇꯧꯔꯤꯅꯤ." ꯊꯥꯗꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤꯗ, ꯗꯥ ꯄꯥꯏꯈꯣꯝꯕ, ꯃꯤꯠ ꯌꯥꯝꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯗ. ꯃꯥꯗꯣ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤꯅꯤ, ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝ ꯈꯨꯟꯕ, ꯀꯔꯕꯥꯔ ꯇꯧꯕ ꯖꯤꯕꯟꯗꯣ ꯈꯪꯕ꯭ꯔꯥ? ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ." ꯖꯤꯕꯟ ꯄꯜꯂꯛꯄꯗꯨꯗ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯄꯥꯔꯤꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯃꯨꯟꯅ ꯌꯦꯡꯂꯛꯏ. "ꯑꯦ, ꯁꯦꯜ ꯅꯝꯊꯤꯅ ꯄꯥꯏꯕ ꯖꯤꯕꯟꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝꯄꯣꯛꯄꯤꯗꯣ ꯑꯣꯏꯔꯦ? ꯑꯁ, ꯔꯥꯖꯀꯨꯃꯥꯔꯤ ꯇꯥꯔꯤꯅꯦ ꯑꯗꯨꯗꯤ꯫ ꯏꯃꯥꯏꯄꯦꯝꯃ, ꯉꯥꯎꯒꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯣ ꯂꯝꯕꯤ ꯍꯥꯏꯗꯣꯛꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯤ, ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯦꯕ." "ꯑꯦ, ꯃꯤ ꯉꯥꯎꯖꯕ ꯄꯥꯝꯖꯕꯗꯕꯨ ꯊꯥꯛ ꯅꯦꯝꯕ ꯋꯥꯡꯕ ꯍꯥꯏꯕ ꯈꯥꯏꯗꯣꯛꯄ꯭ꯔꯣ? ꯑꯗꯨꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯦꯗ." "ꯈꯪꯗ꯭ꯔꯦ ꯊꯥꯗꯣꯏ, ꯊꯥꯛ ꯑꯅꯦꯝ ꯑꯋꯥꯡꯗ ꯅꯨꯡꯁꯤꯕꯒꯤ ꯄꯜ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯑꯃꯁꯨ ꯇꯧꯅꯔꯛꯂꯤꯕ ꯑꯁꯤꯗ ꯄꯪꯀꯤꯗ ꯀꯤꯔꯤꯅꯦ꯫ ꯑꯗꯣ ꯃꯁꯛꯇꯨ ꯐꯥꯎꯗꯤ ꯊꯃꯣꯏꯁꯦ ꯃꯥꯅ ꯍꯨꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ." "ꯑꯁ, ꯗꯥ ꯄꯥꯏꯈꯣꯝꯕ, ꯌꯥꯔꯦ, ꯍꯦꯟꯃꯟꯈ꯭ꯔꯦ, ꯑꯩꯅꯦ ꯅꯥꯀꯣꯡ ꯏ ꯇꯥꯔꯦꯀꯣ." "ꯑꯗꯣ ꯀꯩ ꯊꯣꯛꯅꯒꯦ ꯅꯈꯣꯏꯒ? ꯌꯥꯝ ꯅꯛꯅ ꯇꯤꯟꯅꯕꯗꯧꯅ ꯇꯧꯔꯤꯗꯨꯕꯣ?" "ꯀꯩꯁꯨ ꯑꯍꯦꯟꯕ ꯀꯥ ꯍꯦꯟꯕ ꯃꯔꯤꯕꯨꯗꯤ ꯅꯠꯇꯦꯗ. ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯏꯃꯨꯡꯗꯣ ꯃꯈꯣꯏꯗꯅꯤ. ꯑꯗ ꯑꯩꯁꯨ ꯌꯨꯝꯗ ꯏꯇꯣꯝꯇ ꯊꯅꯝꯕꯗꯣ, ꯏꯃꯥꯅ ꯄꯥꯈꯠꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯐꯝꯗꯨꯗ ꯑꯩꯕꯨꯁꯨ ꯄꯨꯕꯤꯕꯅꯤ. ꯑꯗꯨꯗꯒꯤ ꯂꯥꯏꯖꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ. ꯀꯨꯏꯗ꯭ꯔꯤ ꯏꯃꯥꯅ ꯃꯈꯣꯏꯗꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯇꯣꯛꯂꯒ ꯁꯤꯗ ꯂꯧꯐꯝ ꯑꯃ ꯑꯣꯏꯅ ꯁꯦꯟꯅꯔꯒ ꯂꯩꯕ. ꯑꯗꯒꯤ ꯃꯥ ꯑꯩ ꯈꯔ ꯂꯥꯞꯅꯈꯤꯕꯅꯤ. ꯃꯥꯗꯣ ꯏꯃꯨꯡ ꯈꯠꯅꯗꯨꯅ ꯁꯥꯎꯅꯕꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯃꯤ ꯃꯆꯥꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ, ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯕꯤ ꯑꯃꯒ ꯃꯔꯨꯞ ꯑꯣꯏꯕ ꯐꯪꯖꯕꯗꯤ." ꯊꯥꯗꯣꯏꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯄꯥꯔꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯂꯒ, "ꯗꯥ ꯄꯥꯔꯤ, ꯍꯟꯗꯛꯇꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯖꯧꯀꯣ. ꯌꯥꯝ ꯏꯔꯥꯡ ꯄꯨꯕꯤ, ꯁꯨꯝꯍꯠ ꯄꯨꯕꯤ,
ꯂꯩ ꯇꯤꯡꯈꯪ ꯑꯃꯅ ꯌꯨꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯀꯗꯧꯔꯤꯀꯣ꯫ ꯀꯩꯅꯣ ꯊꯥꯗꯣꯏ, ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯗꯨꯕꯣ? ꯍꯣ, ꯏꯃꯥꯟꯅꯕꯤ ꯂꯥꯏꯖꯗꯣ, ꯀꯞꯆꯦꯠꯄꯤꯗꯨ ꯀꯩꯗꯧꯔꯕ? ꯑꯗꯨꯅꯅꯦ ꯗꯥ ꯄꯥꯔꯤꯁꯦ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯉꯥꯎꯈ꯭ꯔꯕꯅꯤ, ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯂꯒ ꯊꯝꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯀꯥꯔꯟꯗꯤ ꯁꯣꯏꯗꯅ ꯐꯨꯔꯛꯑꯅꯤ, ꯆꯦꯛꯁꯤꯟꯖꯧ ꯍꯥꯏꯕ꯫ ꯂꯥꯏꯗꯕꯅꯤꯀꯣ, ꯇꯧꯒꯦꯗ ꯉꯝꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯗꯨ ꯆꯠꯈꯤꯔꯝꯃꯤ, ꯄꯥꯔꯤꯅ ꯊꯧꯁꯥꯗꯅ꯫ ꯀꯞꯆꯦꯠꯄꯤꯗꯨꯒ ꯀꯔꯤ ꯕꯤꯠꯇ ꯑꯩꯉꯣꯟꯗ ꯃꯣꯁꯥ ꯊꯝꯃꯛꯏꯕ? ꯄꯥꯏꯈꯣꯝꯕꯅ ꯀꯔꯦꯝꯅꯅ, ꯀꯩꯅꯣ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯁꯑꯣꯡ ꯁꯕꯥꯟꯗꯨꯗ ꯂꯩꯁꯥꯕꯤ ꯀꯅꯥꯅ ꯉꯥꯎꯔꯣꯏꯗꯒꯦ? ꯑꯩ ꯐꯥꯎ ꯉꯥꯎꯏ꯫ ꯑꯁ, ꯅꯪ ꯋꯥꯆꯣꯏ ꯉꯥꯍꯧꯔꯣ, ꯆꯥꯎꯈꯠꯇꯕꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ, ꯄꯥꯏꯈꯣꯝꯕꯁꯨ ꯇꯥꯟꯅꯔꯒ, ꯑꯥꯏ, ꯉꯥꯏꯈꯣꯅꯦ, ꯐꯥꯒꯤ ꯇꯧꯕꯅꯤ, ꯀꯩꯅꯣꯅꯦ? ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ, ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯃꯥ ꯂꯤꯂꯕꯇꯤ ꯂꯧꯕꯨꯛ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯑꯩꯁꯨ ꯂꯥꯛꯀꯦ, ꯏꯇꯣꯝꯇ ꯌꯨꯝꯗ ꯂꯩꯍꯧꯕ ꯇꯜꯂꯤ꯫ ꯊꯥꯗꯣꯏꯅ, ꯀꯩꯅꯣꯍꯦ, ꯅꯈꯣꯡ ꯂꯩꯕꯥꯛ ꯊꯦꯡꯗ꯭ꯔꯤꯕ ꯅꯪꯅ ꯀꯃꯥꯏꯅ ꯂꯧꯕꯨꯛꯇꯨꯗ ꯂꯥꯛꯀꯦ ꯍꯥꯏꯅꯣ? ꯋꯥꯅꯤ, ꯅꯨꯡꯉꯥꯏꯅ ꯁꯤꯗ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯨ꯫ ꯂꯥꯏꯖ ꯑꯅꯝ ꯀꯟꯅ ꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯒ, ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯗꯤ ꯂꯥꯛꯀꯅꯤ, ꯋꯥ ꯂꯣꯏꯔꯦ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤꯕ, ꯐꯤꯖꯣꯜꯗꯨꯅ ꯍꯟꯇ꯭ꯔꯤꯛ-ꯍꯟꯕ ꯁꯦꯠꯂꯒ ꯂꯧꯕꯨꯛꯇ ꯂꯣꯏꯅꯅꯕ ꯊꯕꯛꯅꯤ ꯅꯪꯅ ꯇꯧꯔꯤꯁꯤ꯫ ꯂꯥꯏꯖꯅ ꯊꯥꯗꯣꯏꯕꯨ ꯀꯣꯟꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯃꯟꯕ ꯂꯩꯇ ꯇꯧꯏꯅꯤ, ꯑꯗꯣ ꯁꯤꯁꯦ ꯉꯁꯤ ꯁꯦꯠꯂꯗꯤ ꯃꯜꯍꯟꯕ ꯌꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯧꯔꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ꯫ ꯂꯥꯏꯖꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯕꯨꯛꯇ ꯂꯥꯛꯄ ꯑꯣꯏꯕꯅ ꯍꯔꯥꯎꯅ ꯑꯀꯣꯏꯕꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯃꯥꯇꯝꯅ ꯏꯔꯥꯞ ꯂꯥꯞꯅ ꯃꯥꯅ ꯂꯦꯞꯂꯤꯕ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯄꯥꯈꯪ ꯈꯔ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯃꯤꯅꯣꯛ ꯑꯗꯨꯗ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗꯤ ꯃꯇꯤꯟ ꯇꯥꯈ꯭ꯔꯦ꯫ ꯐꯤꯖꯣꯜ ꯑꯍꯟꯕꯗꯨꯒ ꯃꯨꯁꯨꯛ ꯃꯨꯕ ꯁꯥꯡꯅ ꯊꯥꯗꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯒ ꯉꯧꯔꯣꯛ ꯉꯧꯕꯤ ꯀꯨꯆꯨ ꯑꯗꯨꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯔꯣꯜꯅ ꯂꯩꯇꯦꯡꯕꯒ ꯂꯧꯕꯨꯛꯇ ꯊꯣꯛꯄ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯕꯗꯒꯤ ꯎꯔꯦ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯌꯥꯝꯅ ꯍꯩꯅꯗꯅ ꯃꯉꯣꯟꯗ ꯄꯥꯔꯤꯅ ꯌꯦꯡꯗꯨꯅ ꯊꯧꯁꯥꯗꯅ ꯂꯩꯔꯝꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯅꯣꯛꯂꯒ, ꯑꯣ, ꯑꯩꯒꯤ ꯄꯥꯝꯃꯨꯕꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦꯗꯅ, ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯏꯔꯥꯡ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯀꯥꯞꯁꯤꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈ꯭ꯔꯦ ꯊꯕꯛ ꯑꯐꯕꯤ ꯁꯥꯗꯨꯅ ꯂꯤꯂꯕꯇꯤ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯇꯧ ꯇꯝꯗꯨꯅ ꯌꯥꯎꯁꯤꯟꯕꯗꯨ꯫ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯥꯝꯅ ꯊꯕꯛ ꯐꯕ ꯁꯥꯗꯨꯅ ꯄꯥꯔꯤꯕꯨ ꯁꯨꯝꯍꯠꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯅꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯄ ꯅꯠꯇꯦ꯫ ꯃꯄꯨꯟꯁꯤꯒꯤ ꯊꯕꯛ ꯑꯋꯥꯕ ꯁꯨꯔꯛꯇꯕꯤ ꯂꯥꯏꯖꯗꯣ ꯉꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯁꯨꯝꯍꯠꯅꯕ ꯍꯣꯠꯅꯕꯗ ꯍꯨꯃꯥꯡꯅ ꯕꯤꯔꯤ ꯕꯤꯔꯤ ꯁꯧꯕ ꯃꯈꯩ ꯆꯦꯟꯊꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯄꯥꯈꯠꯅ, ꯂꯥꯏꯖ, ꯅꯪꯕꯨ ꯉꯥꯛꯇ ꯄꯣꯊꯥꯔꯨꯆꯣ ꯆꯠꯂꯣꯃꯤ, ꯅꯪ ꯎꯕꯗ ꯑꯩ ꯋꯥꯟꯊꯒꯗꯧꯔꯦ, ꯅꯃꯥꯏꯒꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯍꯥꯏ ꯊꯥꯗꯣꯏ, ꯀꯥꯟꯅꯗꯦ, ꯉꯥꯏꯍꯥꯛꯇꯨꯝ ꯄꯣꯊꯥꯈꯤꯁꯤ, ꯄꯨꯡꯁꯨꯅꯦ 12 ꯌꯩꯁꯤꯜꯂꯝꯃꯅꯤ, ꯑꯆꯥ ꯑꯊꯛꯇꯨ ꯀꯗꯥꯏꯅꯣ ꯄꯨꯊꯣꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯑꯍꯨꯝ ꯑꯗꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯐꯝꯊꯅꯔꯛꯂꯦ꯫ ꯂꯥꯏꯖ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ, ꯏꯃꯥꯏꯄꯦꯝꯃ, ꯂꯧ ꯁꯨꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯅꯦ, ꯆꯥꯕ ꯌꯥꯝꯅ ꯆꯪꯒꯗꯕ ꯃꯥꯜꯂꯤ, ꯀꯗꯥꯏ ꯀꯩꯀꯩꯅꯣ ꯆꯥꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯃꯟꯈꯤꯕꯅ ꯃꯥ ꯀꯅꯥ ꯂꯩ ꯎꯈꯤꯗ꯭ꯔꯦ꯫ ꯆꯥꯅꯅꯕꯗꯨ ꯍꯦꯛꯇ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯍꯣꯞꯇꯅ ꯆꯥꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯄꯥꯔꯤ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯉꯛꯅ ꯌꯦꯡꯉꯤ꯫ ꯄꯥꯔꯤꯗꯤ ꯍꯩꯅꯗꯅ, ꯀꯩꯅꯣ ꯑꯁꯤꯕꯨ ꯄꯩꯁꯥꯁꯨ ꯅꯝꯊꯤꯒꯩ ꯄꯥꯏ ꯍꯥꯏ, ꯃꯌꯨꯝꯗ ꯆꯥꯛ ꯑꯝꯇ ꯆꯥꯕ ꯐꯪꯗꯖꯥꯠꯂꯣ, ꯑꯁꯨꯛ ꯌꯥꯝ ꯆꯣꯞꯄꯤꯁꯤꯕꯣ, ꯅꯨꯄꯤ ꯃꯥꯅ ꯀꯌꯥꯗ ꯂꯦꯝꯗ꯭ꯔꯤꯅꯣ꯫ ꯄꯥꯏꯈꯣꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯈꯪꯗꯦꯗ ꯏꯇꯥꯎ, ꯅꯪꯒꯤ ꯄꯥꯝꯃꯨꯕꯤꯁꯦ ꯐꯖꯅ ꯂꯥꯎꯗꯧꯔꯤ, ꯅꯪ ꯁꯦꯜ ꯈꯔ ꯇꯥꯟꯗ ꯌꯥꯔꯣꯏꯀꯣ ꯃꯥ ꯊꯥꯛꯅꯕ꯫ ꯄꯥꯔꯤꯅ ꯄꯥꯏꯈꯣꯝꯕꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯒ, ꯀꯩ ꯋꯥꯅꯣ, ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯍꯩꯅꯗꯦꯀꯣ꯫ ꯂꯥꯏꯖꯗꯨ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯄꯥꯔꯤꯗ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯄꯥꯔꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯅꯤꯗꯨꯁꯨ ꯀꯩꯝꯇ ꯈꯪꯖꯗꯕ ꯁꯥꯔꯒ ꯐꯠ ꯂꯩꯊꯣꯛꯈꯤ꯫ ꯂꯤꯂꯕꯇꯤꯅ, ꯍꯥꯏ ꯂꯥꯏꯖ, ꯅꯪꯕꯨ ꯋꯥꯗ꯭ꯔꯥꯏꯃꯤ, ꯅꯃꯥꯏꯒꯗꯣ ꯄꯨꯡꯂꯪ ꯍꯦꯛ ꯂꯪꯉꯤ, ꯍꯨꯃꯥꯡꯅ ꯂꯣꯏꯔꯤ, ꯏꯆꯥꯅ ꯊꯕꯛ ꯁꯨꯕ ꯎꯔꯒꯅꯦ ꯏꯃꯥꯗꯤ ꯄꯪꯅꯣꯛꯇꯕꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯦ, ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯗꯨꯗꯤ? ꯅꯪꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯊꯕꯛ ꯇꯧꯕꯗꯣ ꯎꯔꯒ ꯅꯨꯡꯁꯤꯔꯤꯅꯤꯅꯦꯍꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯗꯨ ꯃꯈꯣꯏꯕꯨ ꯐꯥꯎꯔꯒ ꯃꯇꯣꯝꯇ ꯁꯪ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯎꯕꯗ ꯂꯥꯏꯖ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ, ꯏꯃꯥ,
ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯂꯤꯂꯥꯕꯇꯤ ꯉꯛꯅ ꯑꯦ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯂꯥꯏꯖꯥ ꯍꯧꯖꯤꯛꯁꯨ ꯄꯣꯊꯥꯔꯤꯁꯤꯗꯤ ꯑꯗꯨꯏꯁꯨ ꯁꯤꯗ ꯍꯛꯆꯤꯜꯂꯥꯡꯕ ꯋꯥꯠꯂꯤ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯆꯠꯊꯣꯛꯎꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯇꯧꯔꯝꯃꯤ꯫ ꯊꯥꯗꯣꯏꯅꯁꯨ ꯄꯥꯔꯤ ꯆꯠꯈꯤꯕꯗꯨ ꯎꯍꯧꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯕꯨ ꯈꯥꯝꯂꯒ ꯏꯃꯥ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯔꯁꯅꯨ ꯀꯩꯝ ꯇꯧꯔꯨꯏ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯗ ꯁꯨꯝ ꯂꯥꯛꯄꯅ ꯄꯥꯔꯤꯅ ꯁꯪ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯌꯥꯗꯣ ꯍꯤꯒꯠꯂꯒ ꯅꯥꯛ ꯌꯦꯠꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯥꯔꯤꯗꯨ ꯃꯐꯨꯔꯤꯠꯇꯤ ꯌꯥꯎꯗ ꯈꯣꯡꯒ꯭ꯔꯥꯎ ꯑꯀꯛꯄ ꯑꯗꯨꯈꯛ ꯁꯦꯠꯇꯨꯅ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯍꯦꯛ ꯊꯦꯡꯖꯤꯟꯅꯔꯦ꯫ ꯂꯥꯏꯖ ꯇꯧꯔꯝꯂꯤꯕ ꯄꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯣꯏ ꯃꯥ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯜꯂꯤ꯫ ꯄꯥꯔꯤꯁꯨ ꯈꯪꯍꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯜꯂꯝꯕ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯃꯁꯥ ꯑꯗꯨꯗ ꯏꯟꯁꯤꯜꯂꯒ ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯇꯅ ꯆꯪꯁꯤꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯂꯥꯏꯖ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯃꯄꯥꯜ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ ꯍꯦꯛ ꯂꯥꯛꯄꯒ ꯅꯪꯅ ꯁꯪꯁꯤꯗꯒꯤ ꯐꯠ ꯂꯥꯎꯅ ꯆꯦꯟꯊꯣꯛꯈ꯭ꯔꯗꯤ ꯃꯤꯅ ꯂꯥꯟꯅ ꯎꯈꯤꯕꯁꯨ ꯌꯥꯏ꯫ ꯂꯥꯏꯖ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯌꯥꯡꯈꯠꯂꯛꯏ꯫ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ ꯃꯄꯥꯁꯤꯗ ꯂꯩꯔꯝꯒꯦ꯫ ꯄꯥꯔꯤꯁꯨ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯂꯥꯏꯖ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯏ ꯑꯗꯨ ꯍꯩ ꯑꯃꯨꯟꯕꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯂꯦ꯫ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨꯁꯨ ꯁꯥꯒꯠꯂꯦ꯫ ꯏꯪꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯇꯛꯂꯒ ꯁꯣꯟꯖꯩ꯫ ꯀꯩꯅꯣ ꯑꯩꯕꯨ ꯁꯤꯔꯝꯃꯣꯏꯗ꯭ꯔꯕ? ꯑꯁ ꯆꯣꯞꯄꯦꯗ꯫ ꯍꯣ ꯂꯥꯏꯖꯥ ꯅꯪꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈꯠꯈꯤꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯣꯜꯂꯛꯏ꯫ ꯁꯕꯥꯟ ꯐꯥꯎꯗꯤ ꯂꯥꯏꯖ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇ꯭ꯔꯦꯍꯦ꯫ ꯅꯨꯄꯥ ꯁꯕꯥꯟ ꯍꯥꯏꯗꯨꯅꯤ꯫ ꯑꯁ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯤꯗ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯐꯨꯔꯤꯠ ꯑꯃ ꯍꯣꯡꯇꯣꯛꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯣꯝꯇ ꯅꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯂꯥꯏꯖ ꯑꯗꯨ ꯎꯕꯗ ꯐꯠ ꯆꯪꯁꯤꯜꯂꯒ ꯂꯨꯈꯝ ꯑꯗꯨꯗ ꯏꯜꯂꯦ꯫ ꯂꯥꯏꯖ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯀꯩꯅꯣ ꯑꯉꯥꯎꯕ ꯉꯥꯎꯔꯤꯗꯤ ꯅꯪꯅꯤ꯫ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅꯣ? ꯃꯤꯒꯤ ꯃꯌꯨꯝ ꯆꯪꯕꯕꯨ ꯊꯣꯡꯒꯥꯁꯦ ꯊꯤꯟꯗꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯃꯤꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯝꯕ ꯊꯣꯛꯂꯗꯤ ꯀꯩꯅꯥ ꯀꯠꯄꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯂꯥꯏꯖ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ ꯁꯣꯏꯗꯅꯒ ꯅꯪꯒ ꯑꯩꯒꯁꯦ ꯀꯩꯅꯥ ꯀꯠꯂꯗꯤ ꯐꯕꯨ ꯐꯩ ꯍꯥꯏꯅꯦ ꯑꯩꯗꯤ꯫ ꯄꯥꯔꯤꯅ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ ꯁꯤꯗꯤ ꯃꯃꯥꯏꯁꯦ ꯄꯨꯔꯥ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯝꯇ ꯈꯪꯗ꯭ꯔꯦꯅ꯫ ꯑꯩ ꯂꯩꯁꯥꯕꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇꯗ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯤꯀꯣ꯫ ꯑꯩ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯁꯛꯁꯨ ꯈꯪꯗꯦ꯫ ꯑꯉꯥꯎ ꯑꯐꯩ ꯁꯣꯅꯣ ꯆꯨꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯀꯥꯏꯗꯨꯗꯤꯅꯦ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯣꯏꯔꯞꯅ ꯐꯝꯊꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯆꯪꯁꯤꯜꯂꯒ ꯊꯧꯁꯥꯗꯅ ꯃꯅꯥꯛ ꯅꯛꯅ ꯍꯦꯛꯇ ꯐꯝꯖꯤꯜꯂꯛꯏ꯫ ꯄꯥꯔꯤ ꯍꯩꯅꯗꯅ ꯍꯟꯇꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯩꯅꯗꯅ ꯌꯦꯡꯂꯛꯑꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯂꯥꯏꯖ ꯍꯟꯕꯤꯕ ꯅꯠꯇꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯤ꯫ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯁꯛꯇꯣ ꯐꯖꯔꯝꯕꯒꯤ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯁꯛ ꯑꯗꯨꯒ ꯊꯤꯔꯝꯂꯕꯗꯤ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯔꯝꯗꯧ ꯍꯦꯛ ꯃꯥꯟꯗꯦꯍꯦ꯫ ꯌꯥꯝ ꯆꯒꯠꯅꯩꯕ ꯅꯨꯄꯤꯅꯕꯨ꯫ ꯍꯣꯏꯅꯦ ꯑꯩꯁꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯗꯧꯁꯨ ꯂꯩꯇꯦ꯫ ꯅꯪꯅꯅꯦ ꯑꯩꯁꯦ ꯐꯅ ꯄꯥꯝꯗꯕ ꯑꯣꯏꯁꯅꯨ ꯑꯩꯅꯗꯤ ꯅꯪꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯪꯗꯤꯅꯦ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯤ꯫ ꯉꯁꯤ ꯐꯥꯎꯕ ꯂꯩꯁꯥꯕꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇ꯭ꯔꯤ ꯍꯥꯏꯗꯣ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯂꯥꯏꯁꯤꯅꯅꯦ ꯅꯪ ꯑꯩ ꯊꯨꯡꯅꯍꯟꯗꯧꯒꯤ ꯉꯥꯏꯍꯜꯂꯤꯅꯦ ꯈꯪꯉꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗ ꯅꯣꯛꯁꯤꯜꯂꯤ꯫ ꯄꯥꯔꯤꯅ ꯅꯣꯛꯂꯒ ꯅꯪꯁꯦ ꯐꯖꯅ ꯌꯥꯕ ꯃꯤꯅꯤ꯫ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯩꯈꯣꯏꯗꯤꯅꯦ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯆꯝꯅ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯅꯕꯤ ꯋꯥꯡꯃ ꯂꯥꯟꯗꯅ ꯌꯥꯝꯅ ꯏꯪꯅ ꯍꯤꯡꯖꯕꯅꯤ꯫ ꯅꯈꯣꯏꯒꯨꯝꯅꯅꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯖꯗꯦ꯫ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇꯕꯅ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯖꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯕꯤ ꯅꯍꯥꯛꯅ ꯂꯥꯏꯔꯕ ꯑꯃꯒꯤ ꯏꯃꯨꯡꯗ ꯊꯨꯡꯕ ꯃꯇꯝꯗ ꯅꯄꯨꯟꯁꯤꯗ ꯇꯧꯈꯤꯗ꯭ꯔꯤꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯁꯨꯔꯛꯇꯣꯏꯁꯦ꯫ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯕ ꯍꯩꯕ꯭ꯔꯣ? ꯅꯈꯨꯠ ꯐꯥꯎꯕ ꯐꯖꯅ ꯍꯥꯝꯕ ꯍꯩꯔꯝꯃꯨ꯫ ꯑꯗꯨꯒ ꯄꯥꯝꯖꯔꯤꯕ ꯅꯨꯄꯥꯗꯨꯅ ꯂꯥꯏꯔꯕ ꯑꯗꯨꯗꯤ ꯈꯔ ꯇꯥꯏꯌꯣꯟꯅꯗ꯭ꯔꯣ? ꯃꯤꯁꯛꯇꯨ ꯁꯤꯟꯇꯣꯛꯑꯣ ꯉꯥꯏ ꯁꯦꯟ ꯑꯣꯏꯕꯗ ꯃꯥꯟꯅꯒꯗꯕ ꯑꯃꯗ ꯃꯤꯇꯥꯎꯑꯣ ꯉꯜꯂꯤꯉꯩꯗ꯫ ꯂꯥꯏꯖ ꯃꯥꯒꯤ ꯃꯋꯥꯒ ꯑꯝꯇ ꯂꯧꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯊꯕꯛꯇꯨꯕꯣ ꯂꯣꯏ ꯇꯧꯊꯣꯛꯄꯤꯒꯦ ꯀꯩꯅꯣ꯫ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯤꯁꯦ? ꯇꯧꯅꯨꯗ ꯅꯨꯄꯥ
ꯑꯩ ꯂꯧꯔꯗꯤ ꯅꯪ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯗꯣꯏꯅꯤ ꯑꯩꯅꯅꯦ ꯅꯪꯁꯦ ꯏꯁꯣꯔꯒꯨꯝꯅ ꯂꯥꯠꯂꯒ ꯊꯝꯗꯣꯏꯅꯤ ꯈꯪꯉꯕ ꯄꯥꯔꯤꯁꯨ ꯂꯥꯏꯖꯅ ꯍꯦꯟꯖꯜꯂꯛꯄꯗꯨꯗ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯦ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯠꯄ ꯍꯧꯏ ꯂꯥꯏꯖꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯒ ꯀꯩꯅꯣ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯟꯅꯈꯤꯁꯤ ꯀꯩꯅꯣ ꯑꯩꯗꯤ ꯄꯥꯝꯃꯨꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯃꯒ ꯂꯩꯕꯁꯦ ꯍꯛꯆꯥꯡꯒꯤ ꯑꯅꯥꯕ ꯑꯋꯥꯕꯒ ꯂꯣꯏ ꯀꯥꯎꯏ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯄꯥꯔꯤꯅ ꯁꯥꯎꯔꯥꯡꯅꯅ ꯌꯦꯡꯂꯒ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨꯀꯣ ꯅꯪ ꯅꯨꯄꯤꯅꯤ ꯑꯩꯗꯤꯅꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨ ꯍꯩꯁꯨ ꯍꯩꯅꯗꯦ ꯑꯦ ꯑꯗꯨꯗꯤ ꯅꯪ ꯅꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯣ ꯄꯥꯔꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯅꯤꯀꯣ ꯍꯥꯏꯗꯨꯅ ꯈꯔ ꯐꯥꯊꯔꯒ ꯑꯗꯨꯗꯤꯅꯦ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ ꯆꯍꯤ ꯁꯨꯔꯀꯥꯟꯗ ꯏꯁꯣꯔꯅ ꯊꯣꯛꯄ ꯑꯃ ꯇꯝꯖꯔꯝꯃꯅꯤ ꯅꯪꯒꯤ ꯅꯊꯧ ꯀꯩꯅꯣ ꯑꯗꯨꯅꯦ ꯏꯁꯣꯔꯅ ꯇꯝꯂꯝꯗꯣꯏꯗꯣ ꯑꯩꯅꯦ ꯍꯥꯏꯕ ꯑꯇꯩ ꯀꯩꯝꯇ ꯃꯤꯇꯥꯔꯨꯔꯅꯨ ꯅꯪꯒꯤꯗꯤꯅꯦ ꯑꯩ ꯂꯩꯔꯦ ꯑꯗꯨꯒꯅꯦ ꯑꯩꯒꯤꯁꯨꯅꯦ ꯅꯪ ꯂꯩꯔꯦ ꯑꯣꯏ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯩ ꯅꯪ ꯄꯥꯝꯗꯦ ꯑꯩ ꯅꯪ ꯍꯩꯅꯗꯦ ꯅꯀꯣ ꯏꯆꯥꯛ ꯆꯥꯛꯑꯗꯅ ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯃꯅꯝ ꯀꯜꯂꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖꯁꯨ ꯇꯥꯟꯅꯒꯦ ꯈꯟꯗ꯭ꯔꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪꯅ ꯑꯩ ꯄꯥꯝꯒꯦꯔꯥ ꯄꯥꯝꯃꯣꯏꯔꯥ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯀꯩꯅꯣ ꯂꯥꯏꯖꯥ ꯗꯥ ꯄꯥꯔꯤꯁꯦ ꯌꯥꯝ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯈꯠꯅꯕ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯀꯩꯗꯧꯅꯔꯒꯦ ꯀꯩꯅꯣꯍꯦ ꯀꯩꯒꯤ ꯈꯠꯅꯗꯣꯏꯅꯣ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯩ ꯁꯥꯎꯔꯤꯅꯤ ꯑꯦ ꯅꯪꯗꯤ ꯌꯥꯝ ꯇꯧ ꯉꯝꯃꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯅꯗ꯭ꯔꯤꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯑꯁ ꯐꯨꯕꯤꯔꯛꯇ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯆꯠꯂꯣꯗ ꯃꯋꯥ ꯂꯧꯗꯦ ꯃꯥ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯑꯩꯅ ꯀꯤꯕꯤꯗꯧ ꯅꯠꯇꯦ ꯑꯩꯒꯤꯗꯤꯅꯦ ꯃꯥ ꯐꯪꯉ ꯂꯣꯏꯔꯦ ꯑꯇꯩ ꯀꯩꯝ ꯈꯟꯗꯦ ꯍꯩꯃꯥ ꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦꯗꯅ ꯉꯥꯎꯔꯦ ꯊꯥꯗꯣꯏ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ ꯑꯗꯨꯗꯤ ꯂꯥꯛꯑꯣꯗꯅ ꯊꯕꯛꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯃꯇꯝꯁꯤ ꯈꯪꯍꯧꯔꯔꯣꯏꯅꯦ ꯍꯧꯖꯤꯟꯈꯤꯕ ꯁꯣꯝꯗꯅ ꯄꯥꯔꯤꯗꯣ ꯁꯧ ꯁꯧ ꯂꯥꯎꯔꯒ ꯊꯕꯛ ꯇꯧꯕ ꯑꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕꯅ ꯉꯛꯅ ꯀꯩꯅꯣ ꯅꯪꯅ ꯂꯩꯈꯣꯝ ꯇꯩ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯑꯅꯧꯕ ꯑꯃ ꯍꯣꯡꯗꯣꯛꯎꯒꯦ ꯍꯥꯏꯔꯝꯃꯒ ꯁꯧꯔꯥ ꯑꯣꯜꯂꯒ ꯂꯥꯛꯏꯗꯨꯅ ꯀꯅꯥ ꯊꯦꯡꯅꯔꯛꯑꯒꯦ ꯄꯥꯔꯤꯅ ꯂꯥꯏꯖꯔꯣꯝꯗ ꯐꯩꯅ ꯌꯦꯡꯂꯒ ꯏꯇꯥꯎ ꯃꯁꯤꯒꯤ ꯀꯦꯁꯟꯅꯕꯤꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤ ꯃꯤꯅ ꯐꯨꯔꯤꯠ ꯍꯣꯡꯉꯤꯉꯩꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯅ ꯆꯪꯁꯤꯜꯂꯛꯏꯅꯤꯅꯦ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯎꯔꯒ ꯀꯩ ꯈꯟꯈꯤꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯩ ꯁꯨꯝ ꯍꯩꯅꯁꯜꯂꯛꯇ꯭ꯔꯤ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯑꯦ ꯑꯗꯨꯗꯤ ꯏꯇꯥꯎꯅ ꯂꯩꯗꯅ ꯆꯦꯜꯂꯦ ꯍꯥꯍꯥ ꯅꯨꯄꯤꯁꯦ ꯂꯥꯏꯔꯣꯏꯗꯧꯔꯤ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯈꯔ ꯋꯥꯗꯧꯔꯤꯅꯦ ꯅꯪꯉꯣꯟꯗ ꯈꯔ ꯐꯒꯗ꯭ꯔꯅ ꯍꯥꯏꯔꯒ ꯅꯪꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯑꯕ꯭ꯔꯥ ꯍꯥ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯄꯥꯔꯤ ꯑꯗꯨ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯝꯂꯒ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯆꯤꯟ ꯃꯈꯥ ꯇꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯂꯥꯛꯂꯗꯨꯅ ꯄꯥꯔꯤꯒꯤ ꯃꯃꯥ ꯀꯦꯊꯕꯤꯕꯨ ꯀꯧꯔꯛꯏ ꯀꯦꯊꯕꯤꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯍꯥꯏ ꯊꯥꯗꯣꯏ ꯀꯔꯤ ꯂꯩꯔꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯉꯟꯕ ꯑꯌꯨꯛꯁꯤꯗ ꯍꯩꯃꯥ ꯑꯗꯨꯒ ꯃꯥꯗꯤ ꯀꯅꯥꯅꯣ ꯅꯍꯥ ꯃꯈꯩ ꯎꯗꯦꯅ ꯂꯥꯏꯖ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯒ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯍꯦꯟꯖꯤꯜꯂꯤ ꯏꯃꯥ ꯑꯩꯁꯦ ꯊꯥꯗꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤꯅꯤ ꯀꯦꯊꯕꯤꯅ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯔꯥꯁꯤꯅꯁꯨ ꯍꯥꯏꯒꯠꯇꯅ ꯂꯩ ꯍꯥꯍꯥ ꯏꯃꯧꯕꯨ ꯑꯣꯏꯅꯤꯡꯂꯛꯑꯦꯅꯦꯍꯦ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯈꯣꯏꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯪꯍꯥ ꯍꯥꯕ ꯑꯃ ꯇꯥꯔꯛꯄ ꯑꯗꯨ ꯑꯍꯨꯝ ꯑꯗꯨ ꯇꯤꯡꯉꯛ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯕꯗ ꯄꯥꯔꯤꯗꯨ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯔꯒ ꯂꯩꯔꯝꯕꯗꯨꯗ ꯀꯦꯊꯕꯤꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯍꯩꯅꯗꯅ ꯑꯁ ꯏꯃꯥ ꯀꯩꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥꯆꯣꯏ ꯌꯥꯝ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯤꯡꯅ ꯆꯪꯈꯤꯔꯝꯃꯤ ꯀꯦꯊꯕꯤꯅ ꯉꯛꯅ ꯍꯩꯃꯥ ꯀꯩꯗꯧꯔꯖꯥꯅꯣ ꯑꯁꯤꯕꯣ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯅꯦꯍꯦ ꯅꯈꯣꯏꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯅꯦ ꯁꯦ ꯈꯥꯒꯦ ꯂꯩꯍꯥꯎꯅꯤ ꯏꯅꯦꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯏꯃꯥꯗ ꯈꯔ ꯍꯦꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯗꯨ ꯄꯤꯔꯝꯃꯤ ꯀꯦꯊꯕꯤꯅ ꯏꯍꯦ ꯑꯩꯗꯤ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗ꯭ꯔꯦ ꯅꯣꯏ ꯏꯃꯥꯁꯤꯅꯅꯦ ꯑꯩꯅ ꯂꯩ ꯍꯦꯛꯂꯤ ꯌꯣꯜꯂꯤ ꯈꯨꯗꯤꯡ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯣ ꯇꯪꯈꯥꯏ ꯑꯃꯃꯝ ꯄꯤ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ ꯃꯁꯤꯁꯨ ꯂꯧ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯥꯅꯅꯦ ꯂꯩ ꯋꯥꯅ ꯊꯥꯕ ꯑꯩꯅ ꯍꯦꯛꯇꯣꯛꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯁꯦꯜꯁꯨ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯅ ꯊꯥꯗꯣꯏ
ꯑꯩꯈꯣꯏ ꯁꯟꯕꯤꯗꯒꯤ ꯁꯨꯡꯕ ꯁꯪꯒꯣꯝꯁꯤ ꯑꯣꯏꯅ ꯈꯔ ꯄꯨꯈꯣ. ꯅꯪ ꯑꯃꯨꯛꯇ ꯆꯪꯂꯛꯑꯣ. ꯏꯃꯨꯡꯗꯅꯦ ꯆꯪꯉꯛꯎ ꯂꯥꯎ. ꯑꯩꯁꯦ ꯈꯨꯠꯁꯦ ꯄꯥꯏꯔꯨꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯂꯥꯏꯖꯥ, ꯃꯥꯡꯒꯣꯜꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ. ꯑꯩ ꯊꯨꯅ ꯊꯣꯔꯛꯀꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ. ꯂꯥꯏꯖꯥ ꯏꯁꯩ ꯉꯪꯂꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩ. ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯖꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯣꯟꯖꯩ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯅꯤꯀꯣ. ꯑꯁ, ꯄꯤꯛꯇꯛ ꯆꯤꯡꯇꯛ ꯑꯀꯣꯏꯕꯁꯦ ꯂꯩ ꯉꯥꯛꯇ. ꯑꯁ, ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅꯤ. ꯌꯨꯝꯕꯨ ꯈꯪꯄꯥꯟ ꯄꯥꯅꯤꯡꯉꯛꯑꯦꯗ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯄꯥꯔꯤꯗꯨꯁꯨ ꯊꯣꯔꯛꯂꯝꯃꯤ. ꯂꯥꯏꯖꯥꯅ ꯅꯤꯡꯉꯥꯏꯗꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯥꯔꯤ ꯃꯄꯥꯜꯗ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯁꯨꯒꯠꯂꯒ ꯊꯣꯔꯛꯏ. ꯐꯨꯔꯤꯠꯀꯤ ꯀꯨꯗꯥꯝ ꯑꯗꯨ ꯍꯥꯞꯆꯤꯟꯅ. ꯅꯪꯁꯦ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯖꯥꯠꯅꯤ. ꯏꯃꯨꯡꯁꯤ ꯐꯥꯎꯕ ꯍꯦꯛ ꯌꯧꯁꯤꯜꯂꯛꯏ. ꯁꯛꯇꯥꯗꯨꯒ. ꯏꯃꯥꯗꯒ ꯏꯔꯥꯡ ꯍꯧꯖꯤꯟꯕꯁꯨ ꯁꯥꯏ. ꯂꯥꯏꯖꯥ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯃꯊꯃꯣꯏꯗꯒꯤ ꯍꯥꯏꯈ꯭ꯔꯦ. ꯄꯥꯔꯤꯅ ꯍꯩꯅꯗꯅ ꯌꯦꯡꯂꯒ, ꯍꯩ, ꯂꯨꯍꯣꯡꯕꯗꯨꯗꯤ ꯏꯃꯥꯒꯗꯤ ꯍꯣꯡꯉꯣꯏꯗꯅ. ꯑꯩ ꯏꯇꯣꯝꯇꯅꯤ ꯃꯆꯥꯅꯨꯄꯥꯁꯦ. ꯑꯗꯨꯅ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯅꯇꯣꯝꯇ ꯂꯨꯍꯣꯡꯉꯒ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯣ? ꯂꯥꯏꯖꯥ ꯊꯧꯁꯥꯗꯅ, ꯑꯗꯨꯁꯨ ꯌꯥꯏ. ꯅꯅꯥꯛꯇꯕꯨ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯏꯌꯥꯗ ꯌꯥꯏ. ꯍꯦꯛꯇ ꯌꯥꯔꯦ ꯄꯥꯝꯃꯨꯕ. ꯄꯥꯔꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯦ ꯂꯥꯏꯖꯥꯒꯤ ꯀꯔꯦꯝꯅꯕ ꯋꯥꯍꯩ ꯑꯗꯨꯗ. ꯅꯪꯅꯦꯀꯣ ꯅꯨꯄꯤ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤ. ꯅꯨꯄꯥꯒ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯌꯨꯕꯤ ꯈꯣꯛꯄꯗꯧꯅ ꯈꯣꯛꯇꯣꯛꯑꯗꯕꯅꯤ. ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯂꯥꯡꯗ ꯊꯣꯛꯍꯟꯒꯦ ꯈꯟꯒꯅꯨ. ꯑꯩ ꯅꯪ ꯍꯩꯅꯗꯦ. ꯅꯪ ꯄꯥꯝꯗꯦ. ꯈꯪꯉꯦꯗꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯁꯣꯟꯖꯩ. ꯑꯅꯝꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗꯀꯣ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕ ꯅꯪꯁꯦ. ꯅꯨꯡꯁꯤꯍꯦ. ꯅꯪꯒꯤ ꯑꯁꯥꯎꯕ ꯅꯇꯧꯗꯨꯅ ꯑꯃꯨꯛꯀ ꯍꯦꯜꯂꯦ ꯊꯃꯣꯏ ꯁꯨꯝꯍꯠꯄ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ. ꯄꯥꯔꯤꯗꯨ ꯁꯥꯎꯔꯥꯡꯅꯅ, ꯅꯠꯇꯦ ꯏꯇꯥꯎ, ꯑꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯐꯥꯎꯔꯤꯗꯨꯕꯣ? ꯁꯦꯜ ꯅꯝꯊꯤꯒꯩ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯂꯥꯏꯔꯔꯦꯅ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯅꯤ. ꯃꯥꯒꯤ ꯑꯔꯪ ꯑꯔꯥꯛꯀꯤ ꯂꯥꯡꯗ ꯑꯩꯁꯦ ꯊꯨꯔꯅꯤ ꯁꯤꯔꯕ? ꯃꯥꯅ ꯑꯩꯁꯦ ꯃꯉꯣꯟꯗꯒꯤ ꯊꯥꯛ ꯍꯟꯊꯩ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ. ꯄꯥꯏꯈꯣꯝꯕꯅ, ꯑꯁ ꯏꯇꯥꯎ, ꯑꯗꯨꯛ ꯊꯣꯏꯅ ꯂꯨꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ. ꯂꯥꯏꯖꯥꯗꯣ ꯏꯆꯝ ꯆꯝ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯁꯨ ꯂꯩꯇꯦ. ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯥꯜꯂꯦ. ꯑꯗꯨꯛ ꯍꯛꯅ ꯂꯥꯟꯅꯁꯨ ꯎꯕꯤꯔꯨꯅꯨ. ꯅꯪꯕꯨ ꯎꯖꯕ ꯈꯨꯗꯤꯡ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯕꯗꯨ ꯎꯔꯒ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ. ꯏꯇꯥꯎ, ꯃꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯀꯥꯡꯕꯨꯁꯦ, ꯃꯣꯏꯅ ꯄꯥꯝꯂꯕꯗꯤ ꯄꯣꯠꯁꯛ ꯑꯗꯣ ꯈꯨꯗꯛꯇ ꯂꯩꯕꯁꯨ ꯉꯝꯃꯤ. ꯑꯗꯨꯒ ꯄꯥꯝꯗ꯭ꯔꯕ ꯃꯇꯝꯗꯅ ꯍꯨꯟꯗꯣꯛꯈꯤꯕꯁꯨ ꯉꯝꯃꯤ. ꯃꯗꯨꯃꯛꯅꯅꯦ ꯂꯥꯏꯖꯥꯅ ꯏꯐꯝꯗ ꯈꯜꯂꯤꯕꯁꯦ. ꯉꯥꯏꯍꯥꯛꯀꯤ ꯑꯩꯒꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯐꯖꯕ ꯑꯁꯤꯗ ꯉꯥꯎꯗꯨꯅ ꯂꯩꯒꯦ ꯈꯜꯂꯤꯕꯅꯤ. ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯑꯩꯕు ꯀꯩꯁꯨ ꯂꯩꯇꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯤ. ꯀꯅꯥꯅ ꯋꯥꯍꯧꯗꯣꯏꯁꯦ? ꯂꯥꯏꯔꯕ ꯏꯃꯥ ꯏꯆꯥ ꯈꯛꯇꯅꯤ. ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯂꯪꯍꯧꯅꯤ. ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯂꯥꯏꯔꯕꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯍꯨꯟꯗꯣꯛꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯅ. ꯄꯥꯏꯈꯣꯝꯕꯅ ꯄꯥꯔꯤꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯞꯅ ꯊꯥꯔꯒ, ꯏꯇꯥꯎ, ꯅꯪ ꯋꯥꯈꯜꯗꯣ ꯍꯦꯟꯖꯤꯟꯃꯟꯈ꯭ꯔꯦ. ꯍꯣꯏ, ꯈꯔꯗꯤ ꯇꯧꯔꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯊꯥꯖꯧ, ꯏꯅꯥꯛ ꯈꯨꯟꯕ ꯈꯔꯗꯤ ꯃꯄꯥꯜ ꯊꯣꯡꯗꯁꯨ ꯏꯅꯥꯛ ꯈꯨꯜꯂꯤ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯅꯨꯡꯗꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯅꯤ. ꯑꯩꯅ ꯊꯥꯖꯩ ꯂꯥꯏꯖꯥꯁꯦ ꯅꯪꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯅꯤ. ꯃꯍꯥꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤ ꯏꯇꯥꯎ. ꯃꯥꯒꯤ ꯈꯔꯁꯨ ꯈꯜꯂꯨ ꯀꯩꯗꯧꯕꯒꯦ? ꯏꯇꯥꯎ, ꯅꯪꯁꯨ ꯃꯥꯒꯤ ꯃꯤꯆꯪꯗꯤ ꯐꯖꯅ ꯆꯪꯉꯤꯅꯦ. ꯉꯁꯤꯅꯦ ꯁꯥꯎꯔꯛꯇꯅ ꯇꯨꯔꯦꯟꯁꯤꯗ ꯅꯝꯁꯤꯜꯂꯒ ꯆꯠꯈꯤꯅꯤꯀோ. ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯒ ꯃꯊꯥ ꯁꯥꯕꯁꯦ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯑꯣꯏꯅ ꯃꯊꯥ ꯍꯥꯞꯆꯤꯜꯂꯛꯏ. ꯅꯠꯇꯦ, ꯅꯨꯡꯁꯤꯕꯕꯨ ꯂꯝꯕꯤ ꯁꯣꯔꯣꯛ ꯈꯪꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ. ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯥꯅ ꯏꯌꯨꯝꯗ ꯐꯥꯎꯕ ꯍꯦꯛ ꯌꯧꯁꯤꯜꯂꯛꯏ. ꯃꯤꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯗꯨꯃꯛꯇꯗ ꯈꯨꯗꯥꯡꯒꯁꯦ ꯄꯥꯏꯔꯛꯑꯗꯅ ꯃꯃꯥ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯦ. ꯏꯅꯥꯛ ꯈꯨꯜꯂꯤ, ꯑꯩꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯁꯤꯔꯕ ꯃꯥꯅ ꯈꯜꯂꯤꯗꯣ? ꯈꯪꯗꯦ ꯏꯇꯥꯎ, ꯑꯩꯗꯤ ꯃꯥꯏ ꯃꯁꯛꯇꯣ ꯎꯕꯒ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯤ. ꯄꯥꯏꯈꯣꯝꯕꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, ꯈꯪꯗ꯭ꯔꯦꯗ, ꯅꯪꯅ ꯏꯁꯧ ꯂꯥꯡꯃꯟꯗꯅ ꯉꯥꯁꯤꯁꯨꯅꯦ ꯑꯃꯠꯇ ꯍꯦꯛ ꯊꯣꯔꯛꯇ꯭ꯔꯦ. ꯉꯁꯤꯁꯦ ꯉꯥ ꯑꯝꯇ ꯐꯥꯗꯅ ꯌꯨꯝꯗ ꯍꯟꯒꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦ. ꯑꯗꯨ ꯄꯥꯔꯤ, ꯅꯪꯁꯨ ꯑꯝꯇꯗꯤ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨ. ꯂꯥꯏꯖꯥꯕꯨ ꯃꯤꯅꯨꯡꯁꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯎꯠꯂꯨ. ꯃꯥꯕꯨ ꯃꯇꯝ ꯈꯔ ꯂꯣꯏꯅꯗꯨꯅ ꯌꯦꯡꯉꯨ. ꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯣ ꯈꯪꯇꯣꯛꯎ. ꯄꯥꯔꯤ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯂꯒ, ꯏꯇꯥꯎ, ꯑꯩꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯜꯂꯤꯕꯅꯤ. ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯅ ꯑꯩꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯁꯦ
ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯜꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥ ꯑꯩ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯥꯕꯨ ꯅꯨꯡꯁꯤꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯊꯥꯛꯇ ꯑꯩꯕꯨ ꯍꯦꯛ ꯍꯦꯛ ꯆꯤꯡꯊꯩ ꯑꯗꯨꯒ ꯃꯥꯒꯤ ꯍꯦꯟꯖꯤꯟꯕ ꯑꯩꯕꯨ ꯑꯄꯥꯝꯕ ꯎꯠꯂꯛꯄ ꯃꯇꯧꯅ ꯑꯩꯕꯨ ꯍꯦꯛ ꯍꯦꯛ ꯍꯪꯒꯣꯏ ꯇꯨꯀꯠꯆꯍꯜꯂꯤ ꯅꯨꯡꯁꯤꯕꯁꯦ ꯏꯇꯥꯎ ꯑꯩꯗꯤ ꯃꯄꯥꯜꯊꯣꯡꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯈꯛꯅ ꯐꯖꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯃꯈꯨꯠꯇ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯒ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯗꯥ ꯄꯥꯔꯤ ꯑꯩ ꯅꯪ ꯊꯤꯔꯛꯏꯅꯤ ꯄꯥꯔꯤ ꯂꯥꯏꯖꯕꯨ ꯎꯕꯗ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯦ ꯉꯥꯏꯈꯣ ꯁꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯋꯥꯅ ꯁꯦꯝꯃꯒ ꯄꯨꯔꯛꯄꯅꯤ ꯋꯥꯔꯀꯥꯟꯗꯅꯦ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯆꯥꯎ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯄꯥꯔꯤꯅ ꯂꯥꯛꯇꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯁꯥꯐꯨ ꯀꯟꯅ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯒ ꯑꯗꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯃꯛꯇꯗ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯅꯪꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯤꯕꯨ ꯅꯈꯣꯏꯅ ꯁꯦꯜꯅ ꯂꯩꯗꯨꯅ ꯊꯝꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯥ ꯍꯥ ꯂꯥꯏꯖ ꯃꯃꯥꯏꯗꯣ ꯄꯥꯏꯁꯜꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯂꯨꯕ ꯉꯝꯗꯦ ꯄꯥꯔꯤꯅ ꯅꯪꯒꯤ ꯑꯔꯪ ꯑꯔꯥꯛꯇ ꯊꯥꯛꯇꯨꯅ ꯃꯤꯍꯧꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯂꯥꯏꯔꯖꯔꯕꯁꯨ ꯑꯗꯨꯛ ꯍꯟꯊꯅ ꯑꯩꯕꯨ ꯎꯒꯅꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯔꯜ ꯂꯦꯝꯅ ꯂꯧꯔꯒ ꯆꯥꯔꯛꯇ꯭ꯔꯤ ꯏꯀꯥꯏ ꯈꯪꯗꯕ ꯍꯦꯟꯃꯜꯂꯤꯅ ꯂꯥꯏꯖ ꯉꯁꯤꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯇꯁꯦꯡꯅ ꯁꯣꯛꯈ꯭ꯔꯦ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯅꯤꯡꯉꯝꯗꯅ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯗꯥ ꯄꯥꯔꯤ ꯆꯨꯝꯃꯤ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯂꯩꯁꯥꯕꯤꯅꯤ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯨꯔꯦ ꯅꯪꯕꯨ ꯄꯥꯝꯖꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩ ꯏꯀꯥꯏꯕꯁꯨ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯅꯍꯥꯛꯄꯨ ꯍꯟꯊꯅ ꯌꯦꯡꯈꯤꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯃꯗꯨ ꯈꯛꯇꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯦ ꯗꯥ ꯄꯥꯔꯤ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯌꯥꯝ ꯀꯟꯃꯜꯂꯦ ꯁꯤꯗꯤ ꯋꯥꯠꯄ ꯋꯥꯠꯂꯕꯅꯤ ꯑꯗꯨ ꯋꯥꯈꯜ ꯇꯥꯗꯕ ꯅꯁꯛꯇꯣ ꯍꯩꯅꯗꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯎꯠꯀꯦ ꯍꯥꯏꯕꯁꯨ ꯈꯜꯂꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯗꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯏꯀꯥꯏꯕꯅ ꯁꯤꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯕꯅꯤ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯃꯅꯤꯡ ꯇꯝꯅ ꯀꯞꯊꯣꯔꯛꯂꯤ ꯄꯥꯏꯈꯣꯝꯕꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯂꯥꯏꯖ ꯇꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ ꯌꯨꯝ ꯐꯥꯎꯕ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯃꯥꯁꯨ ꯍꯟꯗꯛꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯕꯅꯤ ꯑꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗꯕꯒꯤ ꯅꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯈ꯭ꯔꯦ ꯗꯥ ꯄꯥꯏꯈꯣꯝꯕ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯑꯃꯠꯇ ꯁꯤꯟꯊꯔꯛꯈꯤꯗ꯭ꯔꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯑꯇꯥꯡꯕ ꯃꯅꯤ ꯑꯃꯒꯨꯝꯅ ꯊꯝꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯁꯨꯝꯂꯥꯡꯒꯤꯗꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯄꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯔꯦ ꯄꯥꯏꯈꯣꯝꯕ ꯂꯥꯏꯖꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯞꯆꯔꯁꯅꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯖꯕꯨ ꯊꯥꯗꯣꯏꯗ ꯁꯤꯟꯅꯔꯝꯂꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯀꯩꯅꯣ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯊꯥꯗꯣꯏ ꯉꯁꯤꯗꯤ ꯑꯩ ꯏꯀꯥꯏꯕ ꯃꯁꯛ ꯈꯪꯉꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯁꯛꯁꯨ ꯇꯥꯛꯄꯤꯔꯛꯏ ꯑꯩ ꯃꯐꯝꯁꯤꯗ ꯄꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯁꯤꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯑꯩ ꯂꯦꯞꯄꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯕ ꯌꯣꯝꯁꯤꯟꯕ ꯍꯧꯔꯝꯃꯤ ꯂꯥꯏꯖꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯔꯤꯅ ꯁꯣꯏꯗꯅ ꯃꯥꯕꯨ ꯊꯤꯅ ꯆꯩꯕꯤꯔꯛꯂꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯂꯥꯏꯖ ꯑꯝꯇ ꯊꯞꯊꯈꯣ ꯀꯩꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯒ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯀꯩꯅꯣꯝꯃ ꯈꯟꯈꯤꯅꯤ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯤ ꯊꯥꯗꯣꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯗꯨꯒꯤꯗꯤ ꯑꯩꯅ ꯐꯅꯅꯕ ꯁꯤꯜꯂꯒꯦ ꯃꯥꯅ ꯑꯩꯕꯨ ꯑꯩꯒꯤ ꯏꯁꯛꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯍꯥꯏ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯗꯨꯅ ꯂꯩꯔꯔꯣꯏ ꯊꯥꯗꯣꯏ ꯑꯩ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏꯁꯦ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯀꯞꯆꯔꯛꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯥꯎꯖꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯖꯗꯨ ꯆꯠꯀꯗꯕꯒꯤ ꯊꯣꯔꯛꯂꯤ ꯂꯥꯏꯖ ꯅꯪ ꯑꯝꯇꯗꯤ ꯈꯟꯊꯈꯣꯕ ꯀꯣꯟꯅ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯖꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕ ꯊꯥꯗꯣꯏ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ ꯏꯃꯥꯗꯗꯤ ꯈꯪꯍꯟꯒꯅꯨ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯕꯒꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝ ꯌꯨꯝꯂꯣꯝꯗ ꯑꯩ ꯊꯣꯛꯄ ꯈꯨꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯂꯒ ꯑꯗꯨꯃꯛ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏ ꯇꯧꯐꯝ ꯈꯪꯗꯦ ꯆꯠꯈ꯭ꯔꯤꯕ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯊꯥꯗꯣꯏ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯄꯥꯔꯤꯗꯨ ꯁꯥꯎꯔꯥꯡꯅꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ
ꯄꯥꯏꯈꯣꯝꯕꯅ ꯑꯃ ꯍꯥꯏ ꯃꯥꯅ ꯑꯃ ꯈꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯊꯥꯗꯣꯏꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯣ ꯎꯕꯗ ꯉꯛꯅ ꯀꯩꯗꯧꯔꯦ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯂꯒ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯄꯥꯔꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯊꯥꯗꯣꯏ ꯁꯥꯎꯅ ꯗꯥ ꯄꯥꯔꯤꯕꯨ ꯊꯃꯣꯏꯒꯝꯇ ꯄꯥꯟꯗ꯭ꯔꯕꯣ ꯑꯩꯒꯤ ꯏꯇꯥꯗꯣ ꯏꯆꯝ ꯆꯝꯖꯕꯤꯅꯤ ꯃꯥ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯊꯥꯒꯠꯄꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯏꯇꯥ ꯂꯥꯏꯖꯗꯣ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯄꯒꯤꯁꯨ ꯌꯥꯎꯖꯗꯕꯅꯤ ꯋꯥꯈꯜ ꯏꯆꯝ ꯆꯝꯖꯕꯅꯤ ꯏꯉꯥꯎ ꯉꯥꯎꯖꯕꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯨꯝꯕꯅꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯃꯍꯥꯛ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯥ ꯄꯥꯔꯤꯕꯨ ꯎꯖꯕ ꯃꯇꯝꯗ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯍꯥꯛꯀꯤ ꯋꯥꯔꯤꯇꯅꯤ ꯃꯥꯅ ꯇꯝꯖꯕ ꯉꯥꯡꯖꯕ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯃꯍꯥꯛꯅ ꯅꯪꯅꯕꯨ ꯄꯦꯟꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯝꯖꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯍꯩꯕꯨ ꯍꯩꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯨꯃꯥꯡ ꯇꯞ ꯇꯞ ꯊꯥꯕ ꯃꯈꯩ ꯍꯣꯠꯅꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯅꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯈꯪꯗꯕ꯭ꯔꯣ ꯗꯥ ꯄꯥꯔꯤ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯅꯣꯡꯃꯇ ꯍꯟꯊꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯇꯝꯂꯛꯈꯤꯗ꯭ꯔꯤ ꯃꯥ ꯑꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯃꯥꯅ ꯐꯠꯇꯕ ꯀꯩꯁꯨ ꯈꯟꯗꯕꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯈꯟꯕ ꯇꯥꯔꯝꯂꯕꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯗꯥ ꯄꯥꯔꯤꯕꯨ ꯃꯥꯡꯅꯅꯕ ꯁꯤꯟꯗꯣꯏꯅꯣ ꯑꯩꯅ ꯇꯝꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯂꯥꯏꯖꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯅꯤ ꯗꯥ ꯄꯥꯔꯤꯁꯨ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ ꯏꯕꯨꯡꯒꯨꯝꯅ ꯈꯜꯂꯤ ꯂꯥꯏꯖꯅ ꯃꯊꯣꯡ ꯆꯥꯗꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯗꯥ ꯄꯥꯔꯤꯗ ꯃꯥꯒꯤ ꯋꯥꯔꯤ ꯈꯛ ꯇꯧꯔꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯥꯕꯨ ꯆꯩꯕꯤꯔꯤꯕ ꯃꯄꯨꯟꯁꯤꯒꯤ ꯃꯄꯤ ꯃꯔꯤꯛ ꯑꯃꯠꯇ ꯁꯤꯟꯊꯗ꯭ꯔꯤꯕ ꯗꯥ ꯄꯥꯔꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯇꯥꯍꯟꯕꯤꯈ꯭ꯔꯦ ꯈꯥꯝꯂꯨꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯄꯦꯜꯂꯝꯃꯅꯤ ꯍꯌꯦꯡ ꯃꯈꯩꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯎꯕ ꯉꯝꯂꯔꯣꯏ ꯗꯥ ꯄꯥꯔꯤ ꯅꯨꯡꯉꯥꯏꯅ ꯅꯅꯤꯡꯇꯝꯅ ꯂꯩꯕ ꯐꯪꯒꯅꯤ ꯄꯥꯔꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯥꯕ ꯑꯃ ꯐꯥꯎꯔꯛꯏ ꯄꯥꯈꯠꯅ ꯊꯥꯗꯣꯏꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗ ꯄꯥꯏꯗꯨꯅ ꯅꯤꯛꯂꯒ ꯊꯥꯗꯣꯏ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯕꯣ ꯃꯌꯨꯝ ꯆꯠꯀꯗꯕꯒꯤ ꯃꯍꯥꯛ ꯁꯒꯣꯜ ꯒꯥꯔꯤ ꯈꯥꯝꯐꯝ ꯁꯪꯗ ꯆꯠꯈ꯭ꯔꯕꯅꯤ ꯄꯥꯔꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯁꯒꯣꯜ ꯒꯥꯔꯤ ꯀꯥꯐꯝ ꯁꯪ ꯇꯥꯅ ꯆꯠꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯌꯦꯡꯅꯗꯨꯅ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯥꯏꯖꯗꯣ ꯈꯥꯎꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯤꯜꯂꯒ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯤ ꯈꯣꯟꯖꯦꯜ ꯇꯞꯅ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕ ꯁꯣꯛꯂꯦ ꯉꯁꯤꯗꯤ ꯑꯩ ꯆꯩꯅꯥ ꯐꯥꯎꯔꯤ ꯗꯥ ꯄꯥꯔꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖ ꯎꯕꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯕꯦꯃꯥ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ ꯊꯤꯟꯖꯔꯝꯂꯒꯦ ꯌꯥꯕ꯭ꯔꯣ ꯂꯥꯏꯖ ꯃꯅꯥꯇꯣꯟ ꯑꯗꯨ ꯁꯨꯠ ꯁꯨꯠ ꯆꯤꯡꯈꯠꯂꯒ ꯏꯄꯨ ꯊꯤꯟꯕꯤꯔꯝꯃꯣ ꯂꯝꯗꯤ ꯈꯔ ꯂꯥꯞ ꯑꯗꯣ ꯆꯤꯡꯅꯒꯅꯨ ꯏꯄꯨꯒꯤ ꯑꯋꯥꯃꯜ ꯋꯥꯠꯇꯅ ꯄꯤꯖꯒꯦ ꯂꯥꯏꯖꯒꯤ ꯏꯄꯣꯝ ꯄꯣꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯅ ꯉꯛꯅ ꯍꯥꯏ ꯅꯃꯥꯏꯗꯨꯗꯤ ꯀꯩꯗꯧꯔꯦ ꯀꯞꯂꯕ꯭ꯔꯣ ꯅꯪꯕꯣ ꯈꯠꯅꯕꯒ ꯌꯥꯎꯕ꯭ꯔꯣ ꯏꯄꯨ ꯃꯗꯨꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯅꯨꯡꯁꯤꯖꯕ ꯑꯩꯅ ꯃꯥꯅꯗꯤ ꯅꯨꯡꯁꯤꯕꯤꯗꯕ ꯑꯗꯨꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯄꯤꯅꯤ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯂꯒ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯏꯆꯥꯗꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯅꯣꯅꯦꯍꯦ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯒ ꯂꯥꯏꯖꯒꯤ ꯈꯥꯎꯖꯥꯎ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗ ꯍꯥꯞꯆꯤꯜꯂꯤ ꯂꯥꯏꯖꯁꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯈꯪꯗꯦ ꯏꯄꯨ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯃꯟꯕꯒꯤ ꯃꯥꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯁꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯕꯅꯤ ꯃꯥꯗꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯅꯨꯄꯥꯅꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯪꯁꯥ ꯑꯣꯏꯅ ꯁꯣꯏꯗꯅ ꯄꯣꯛꯑꯝꯒꯅꯤ ꯑꯍꯜ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯑꯐ ꯑꯐꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤꯀꯣ ꯌꯥꯔꯕ꯭ꯔꯣ ꯅꯪꯕꯣ ꯂꯥꯏꯖ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ ꯌꯥꯔꯦ ꯏꯄꯨ ꯑꯍꯜ ꯑꯗꯨꯅ ꯀꯥꯈꯠꯇꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯏꯔꯥꯞ ꯂꯥꯞꯇꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯧꯅ ꯂꯥꯏꯖ ꯂꯥꯏꯖ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯎꯔꯦ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗ ꯄꯥꯔꯤꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯆꯦꯜꯂꯛꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯉꯛꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯄꯥꯔꯤ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯗꯦ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯖꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯂꯥꯏꯖꯗꯤ ꯈꯔꯒ ꯄꯤꯛꯄꯒ ꯋꯥꯡ ꯆꯥꯎꯈ꯭ꯔꯕ ꯄꯥꯔꯤꯅ ꯀꯣꯟꯁꯤꯜꯂꯛꯄꯒ ꯁꯣꯔ ꯐꯨꯟꯒꯗꯧꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯄꯥꯝꯃꯨꯕꯅꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯥꯔꯤꯅ ꯂꯥꯏꯖ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅꯗꯤ ꯅꯍꯥꯛ ꯑꯁꯦ ꯀꯌꯥꯗ ꯂꯥꯟꯅ ꯈꯜꯂꯨ ꯏꯅꯥ ꯈꯨꯟꯕꯤꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯍꯧꯅ ꯈꯪꯗꯕꯤ
ꯃꯤꯕꯨ ꯊꯧꯗꯥꯕ ꯍꯩꯕ ꯂꯥꯏꯔꯕꯁꯤꯡꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯂꯥꯏꯖꯥ꯫ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯦꯁꯤꯟꯅꯕ, ꯑꯩꯕꯨ ꯀꯂꯛꯅ ꯄꯥꯝꯕ ꯅꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯂꯥꯟꯅ ꯈꯟꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯌꯦꯅꯤꯡꯗꯣ ꯆꯣꯡꯈꯠꯍꯟꯕ ꯉꯝꯍꯟꯈꯤꯗꯕꯅꯤ꯫ ꯂꯥꯏꯖꯥ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯒꯤ ꯉꯥ ꯐꯥꯔꯨꯕꯒꯤ ꯐꯤꯖꯣꯜ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨꯗ ꯋꯥꯟꯊꯒꯗꯧꯔ ꯃꯥꯜꯂꯤ ꯌꯥꯝ ꯋꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ, ꯌꯥꯔꯤꯅꯦ ꯗꯥ ꯄꯥꯔꯤ, ꯐꯔꯤꯅꯦ꯫ ꯑꯗꯨꯕꯨ ꯑꯝꯇꯗꯤ ꯊꯥꯗꯣꯛꯑꯣꯕ ꯅꯪꯒꯤ ꯐꯨꯔꯤꯠ ꯃꯅꯝꯁꯦ, ꯑꯩ ꯁꯤꯗꯣꯔꯦꯕ ꯄꯥꯈꯪꯅꯕꯨ꯫ ꯄꯥꯔꯤ ꯋꯥꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯏꯖꯥꯗ ꯌꯦꯡꯂꯒ ꯉꯥ ꯐꯥꯔꯨꯕꯒꯤꯅꯦ, ꯑꯩꯕꯨ ꯑꯗꯨꯛ ꯃꯣꯟꯅꯁꯨ ꯎꯒꯅꯨꯗ꯫ ꯂꯥꯏꯖꯥꯅ ꯄꯥꯔꯤꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯁꯤꯛꯂꯒ, ꯄꯥꯝꯃꯨꯕ, ꯅꯪꯅ ꯊꯤꯔꯛꯇ ꯇꯥꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗ ꯂꯣꯏꯔꯦ ꯈꯪꯉꯕ꯫ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏꯗꯤ ꯂꯥꯞꯇꯛꯅ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯅꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯗꯤ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ, ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ, ꯏꯕꯦꯝꯃ, ꯐꯤꯕꯝꯁꯤꯗ ꯅꯪ ꯅꯌꯨꯝꯗ ꯍꯟꯅꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯣꯏꯅ ꯊꯤꯔꯨꯔꯒꯦ꯫ ꯅꯪꯒꯤ ꯄꯣꯠꯆꯩ ꯑꯁꯦ ꯊꯥꯡꯊꯕꯤꯔꯝꯂꯒꯦꯀꯣ꯫ ꯉꯁꯥꯏ ꯃꯈꯩ ꯀꯥꯎꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯛꯏ꯫ ꯄꯥꯔꯤꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖꯥꯅ ꯅꯣꯛꯁꯤꯟꯅꯔꯒ, ꯏꯄꯨ, ꯁꯥꯎꯕꯗꯤ ꯌꯥꯗꯦ꯫ ꯑꯩꯒꯤ ꯄꯥꯝꯃꯨꯕꯅ ꯅꯨꯡꯁꯤꯕꯤꯔꯛꯑꯦ, ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯏꯄꯨꯒꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃꯠꯇ ꯇꯝꯖꯒꯦ ꯉꯁꯤ ꯋꯥꯕꯤꯕꯒꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯄꯥꯔꯤꯅ, ꯑꯁ, ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯅꯤ, ꯁꯣꯏꯗꯅ ꯄꯥꯕꯨꯡꯗ ꯄꯥꯎ ꯌꯧꯈ꯭ꯔꯅꯤ꯫ ꯑꯗꯨꯕꯨ ꯖꯨꯠ ꯆꯥꯕ ꯄꯥꯎ ꯅꯠꯇꯦꯅꯦ꯫ ꯃꯦꯟꯖꯣꯔ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃꯒ ꯏꯔꯥꯡ ꯀꯥꯞꯅꯍꯧꯕꯅꯤ ꯑꯗꯨ ꯑꯗꯥ꯫ ꯑꯁ, ꯑꯩ ꯆꯣꯞꯄꯦꯗꯅ꯫ ꯂꯥꯏꯖꯥꯅ ꯅꯣꯛꯂꯒ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ, ꯗꯥ ꯄꯥꯔꯤ, ꯂꯥꯛꯑꯣ, ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯅꯨꯃꯤꯠꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯊꯣꯛꯎꯔꯁꯦꯕ꯫ ꯑꯗꯨꯅ ꯐꯔꯅꯤ, ꯏꯀꯥꯏꯕꯁꯨ ꯈꯔ ꯐꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯅ ꯂꯥꯏꯖꯥꯒꯤ ꯈꯥꯎ ꯑꯗꯨ ꯄꯥꯏꯔꯒ, ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯃꯋꯥꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ, ꯃꯁꯥꯒꯤ ꯄꯣꯠꯆꯩꯁꯤ ꯐꯥꯎꯕ ꯍꯦꯛ ꯍꯨꯟꯇꯣꯛꯑꯝꯃꯤ, ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯃꯥꯡꯒꯗꯕꯅꯤ꯫ ꯄꯥꯏꯈꯣꯝꯕꯅ, ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯉꯥꯛ ꯁꯦꯟꯕꯤꯕ ꯂꯥꯟꯃꯤ ꯇꯥꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯥ ꯑꯃꯗꯤ ꯄꯥꯔꯤꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯥꯏꯖꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯈꯦꯠꯅꯕ ꯊꯝꯗꯕꯅ ꯄꯥꯔꯤꯒꯤ ꯑꯐꯕ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫